ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜꯅ ꯄꯥꯟꯕ ꯌꯨꯝ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤꯈꯛꯇꯪ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯈꯛꯇ ꯂꯩꯕ ꯌꯨꯝ ꯑꯃꯅꯤ꯫ ꯃꯆꯦ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ, ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯔꯣ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯇꯣꯝꯕꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅꯅꯦ꯫ ꯊꯣꯏꯅꯨꯁꯨ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯏꯆꯦ, ꯅꯪꯒꯤ ꯐꯤ ꯁꯥꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯪꯒꯤꯗꯨꯕꯣ?" "ꯑꯦ, ꯀꯩꯗꯧꯔꯒꯦ ꯆꯦꯆꯧꯕꯤ? ꯅꯠꯇꯦ, ꯐꯤ ꯁꯥꯕꯁꯤꯕꯨ ꯂꯣꯏꯕ ꯅꯥꯏꯕ꯭ꯔꯕ? ꯂꯣꯏꯔꯕ ꯀꯥꯏꯅ." "ꯑꯁ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯏꯆꯦ." "ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯅꯨꯃꯤꯠ ꯇꯥꯗꯧꯈꯩ ꯂꯩꯔꯤꯁꯤꯕꯨ ꯎꯗꯕ꯭ꯔꯕ?" "ꯎꯏꯌꯦ, ꯅꯨꯃꯤꯠ ꯇꯥꯗꯣꯔꯦꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ?" "ꯌꯥꯝ ꯈꯪꯖꯤꯟꯅꯗꯕ ꯁꯥꯕꯩ ꯋꯥꯅꯤꯅꯦ ꯏꯆꯦꯒꯤꯗꯣ꯫ ꯅꯪꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯑꯒ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯨꯕꯣ?" "ꯏꯆꯦꯗꯤꯅꯦ, ꯈꯪꯖꯤꯟꯅꯗꯅ ꯂꯩꯕ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯏꯆꯦꯅ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯤꯠ ꯍꯦꯛꯇ ꯅꯝꯁꯤꯜꯂꯛꯏꯁꯤꯅ?" "ꯅꯝꯁꯤꯟꯕꯩ ꯋꯥ ꯅꯠꯇꯦ ꯏꯆꯦ, ꯏꯆꯦꯅ ꯊꯣꯡꯒꯗꯕꯅꯦ ꯍꯥꯏꯕ." "ꯍꯩꯃꯥ, ꯆꯥꯛꯁꯤꯕꯨ ꯑꯩꯅ ꯊꯣꯡꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯅꯪꯅ ꯊꯣꯡꯕꯗꯤ ꯀꯩꯗꯧꯒꯦꯕ?" "ꯑꯩ ꯉꯁꯥꯏꯗꯒꯤꯅꯦ ꯏꯪꯈꯣꯜ ꯂꯝꯄꯥꯛ ꯑꯃ ꯏꯁꯤꯡ ꯆꯥꯏꯔꯨꯔꯤꯕ, ꯌꯥꯝ ꯋꯥꯈ꯭ꯔꯖꯥꯠꯅꯤ." "ꯑꯣ, ꯑꯩꯁꯨ ꯂꯦꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ, ꯉꯁꯥꯏꯗꯒꯤ ꯐꯤ ꯁꯥꯔꯒ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯕ?" "ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤ ꯅꯠꯇ꯭ꯔꯣ? ꯈꯔ ꯁꯥꯔꯗꯤ ꯌꯥꯔꯦ." "ꯌꯥꯔꯣꯏ, ꯑꯩ ꯐꯅꯦꯛꯁꯦ ꯐꯪꯗꯣꯔꯦ. ꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤꯅꯦ ꯐꯤꯁꯥꯈꯣꯜꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯔꯣꯏꯅ ꯈꯜꯂꯝꯃꯤꯕꯅꯤ." "ꯑꯁ, ꯏꯆꯦꯒꯤꯁꯤꯗꯤ ꯊꯣꯡꯕ ꯉꯝꯃꯣꯏꯁꯤꯅꯤꯅꯦ." "ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯑꯩꯁꯨ ꯉꯝꯃꯣꯏ." "ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯑꯩꯈꯣꯏ ꯊꯔꯣꯗ ꯍꯥꯏꯆꯣ ꯆꯠꯂꯣ." "ꯅꯠꯇꯦ, ꯆꯥꯛ ꯆꯥꯅꯤꯡꯉꯤꯁꯤꯕꯨ ꯑꯩ ꯏꯇꯣꯝꯇꯔꯣ?" "ꯇꯥꯅꯤꯡꯗꯦꯀꯣ, ꯁ꯭ꯋꯥꯏꯗ ꯉꯥꯡꯒꯅꯨ. ꯑꯩ ꯐꯅꯦꯛꯁꯦ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯁꯥꯒꯦ. ꯆꯥꯛꯁꯤꯕꯨ ꯏꯇꯣꯝꯇ ꯆꯥꯅꯤꯡꯕꯗꯧꯅ." "ꯊꯥꯡꯇꯣꯔꯛꯑꯗꯤ ꯇꯧꯔꯝꯕ ꯊꯕꯛꯀꯥꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯒ ꯆꯦꯟꯊꯔꯛꯀꯅꯤꯅꯦ." "ꯍꯩ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ." ꯊꯣꯏꯅꯨ ꯃꯆꯤꯟꯗꯨꯗ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯇꯦ꯫ "ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯀꯥꯏ ꯆꯠꯅꯣ ꯈꯪꯗꯦ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦ." "ꯀꯥꯏꯗ ꯆꯠꯂꯨꯅꯤꯒꯦ, ꯃꯥꯒꯤꯕꯨꯅꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯅꯠꯇ꯭ꯔꯗꯤ." "ꯏꯆꯦꯁꯨꯅꯦ ꯈꯔ ꯉꯥꯡꯕ ꯆꯩꯕ ꯌꯥꯔꯤꯕꯅꯤ. ꯑꯉꯥꯡꯗꯨꯅ ꯇꯧꯕꯗ ꯀꯩꯝꯇꯁꯨ ꯍꯥꯏꯗꯅ ꯂꯩ." "ꯅꯪꯁꯨ ꯃꯆꯦ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯉꯥꯡꯕꯗꯤ ꯀꯩꯗꯧꯕ?" "ꯍꯣ, ꯑꯩꯅ ꯉꯥꯡꯕꯗꯤ ꯂꯧꯗꯤꯌꯦ, ꯑꯗꯨꯒꯤꯅꯤ." "ꯍꯣ, ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯩꯅ ꯍꯥꯏꯕꯁꯨ ꯂꯧꯗꯦ." "ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥꯡꯍꯜꯂꯁꯦ ꯍꯥꯏꯔꯣ?" "ꯅꯪꯁꯤ ꯌꯥꯝ ꯉꯥꯡꯉꯤꯗ ꯊꯣꯏꯅꯣ, ꯆꯤꯟꯁꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉꯛꯄ ꯑꯗꯨꯒꯤ." "ꯃꯁꯥ ꯂꯥꯛꯑꯒ ꯍꯥꯏꯌꯨ. ꯅꯪ ꯑꯃꯅꯦ, ꯃꯁꯥ ꯂꯥꯛꯑꯒꯗꯤ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯦ. ꯂꯩꯇ꯭ꯔꯤꯉꯩꯗꯅ ꯍꯦꯛꯇ ꯉꯥꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ." "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯦ." "ꯍꯣ, ꯈꯪꯉꯦ ꯈꯪꯉꯦ." "ꯏꯆꯦꯅ ꯀꯟꯈꯠꯇꯅꯅꯦ ꯂꯣꯏꯅ ꯅꯥꯎ ꯆꯥꯎꯔꯕꯅꯤ." "ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯛꯑꯅꯨ." "ꯇꯥꯏꯅ ꯇꯥꯕ, ꯏꯆꯦꯅ ꯌꯥꯗꯅ ꯇꯧꯔꯤꯅꯤ." ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯊꯔꯣꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯍꯩ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ?" "ꯀꯩꯗꯧꯔꯒꯦ ꯏꯆꯦ?" "ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯥꯏ, ꯅꯠꯇꯦ, ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯥꯏ ꯆꯠꯂꯨꯒꯦꯕ?" "ꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯀꯥꯏꯁꯦ ꯑꯝꯇ ꯈꯪꯗꯕ꯭ꯔꯕ?" "ꯑꯌꯤꯡꯕꯤꯈꯣꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯅꯔꯨꯕꯅꯤ." "ꯑꯣ, ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯁꯤꯡꯖꯨ ꯆꯥꯔꯤꯕ?" "ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯁꯤꯡꯖꯨ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯋꯤꯅ." ꯃꯆꯦ ꯇꯣꯝꯕꯤꯅ, "ꯍꯥꯏ ꯊꯔꯣ, ꯉꯁꯥꯏꯗꯒꯤ ꯅꯆꯦ ꯑꯩꯅꯅꯦ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯅꯪꯀꯣ, ꯋꯥꯈꯜ ꯈꯔ ꯇꯥꯎ." "ꯑꯦ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ?" "ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ, ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯣ ꯅꯪ? ꯂꯩꯁꯥꯕꯤ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯕꯁꯤꯗꯤꯅꯦ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ? ꯅꯪꯉꯣꯟꯗ ꯅꯣꯡꯃꯒꯤ ꯂꯩꯀꯥꯏ ꯀꯣꯏꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ, ꯅꯠꯇ꯭ꯔꯣ? ꯃꯤ ꯀꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ? ꯅꯀꯣꯛꯇꯨꯗꯅꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯍꯥꯏꯕꯁꯦ ꯀꯩꯝꯇ ꯈꯪꯗꯦ. ꯃꯤꯅ ꯊꯤꯅ ꯊꯤꯅ ꯍꯥꯏꯅꯔꯝꯗꯣꯏꯅꯤ ꯈꯪꯉꯕ, ꯅꯪꯅꯗꯤ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯕ." "ꯑꯁ, ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ." "ꯑꯣ, ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯁꯤꯒꯨꯝꯕ ꯋꯥꯁꯦ. ꯌꯨꯝꯗ ꯂꯩꯔꯒ ꯆꯦ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯕ." "ꯏꯁ, ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯕꯒ ꯇꯥꯍꯜꯂꯤꯅꯦ."
ꯇꯥꯍꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯁꯧ ꯂꯥꯡꯉꯤꯗꯨꯗꯤ ꯑꯗꯨꯝ ꯆꯦ ꯍꯥꯏꯗꯤ ꯂꯥꯡꯉꯒ ꯂꯩꯔꯕꯗꯨꯕꯨ ꯂꯥꯡꯅꯅꯕꯁꯤꯕꯨ ꯀꯅꯥꯅ ꯁꯤꯜꯂꯛꯄꯅꯣ ꯅꯈꯣꯏꯅ ꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯝꯃꯣꯏꯗ ꯆꯦ ꯍꯥꯏꯅ ꯈꯔ ꯂꯥꯡꯖꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯌꯥꯔꯦ ꯌꯥꯆꯪꯕꯒꯤ ꯀꯔꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯠꯂꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯊꯣꯡꯉꯨꯔꯣ 이붕어 다바 할라디네 짝라메 하라니 그이노 아유기 작통이도 아이는 낫죠 낭원데 나디 하이크라보 아도 누미당이수 어묵 통 ngamoy ay kayno ngamoy haibabo yaroy thonggadabani ngasai kay hainage jeyaiga jechobiga ngandana hogotpa tali haina aina hogalaga imungi thabak mayam ibung chatpa nangnaba chak thongbu khotpa toy natro ho ado khangi khangaga aingoda kadobai hairaino nang chak se thongbada kaisu siroi aisu khangi siroi haibado singang samgang naida machi aina haibada yadine machin se khumdana leiba nate chakse bo aina dum thonggadraba akhoi nupi ahumni amana mu thongbu kai kai geba aidi ngasai thongbani ne hojik thongba ngamaroi je chaubiga je aiga noini gi manungda amana thonggadaba ngasai degi tumina leiriba tombina aidi yaroi ko phisiloshin doini aingonda ya hola anu tawrei se uredana tawrok pagi wanate hayeng ne mi phanik loba laktoini asigaktani magidi 제초비야 제하레디 제아이는 꼭 통호 제초비나 하행아 좀 통절하니 호 아이스네 비사도니 야로 야저거나 또 오나 아이딩아 뭐래 아이수 랑작 짜오도니 와도 하레가 타로도 팟짱기 토이누나 아가니 까이네 와 아마 하이보다 하라우 야로이다버니 말에 좀 타오르다버니 까나르로이 낭나 좀 통보다 따라니 아이디 통이나 통봉아 뭐 이제는 통거다버니 aina haibada yada kai sungai raga leiraba phanek se saba loirakpada thengani ahingda tarani adudi ahingda thongaga chaba taba iche tangnati migi phanek sari se aisuni ho ado matang tanja haibaduni aina khangabani aingonda tarani haibase madu khangadi kok thonguru kaino thenge ibungo halani khangni injanga do ngari gamta thaktana thongi khangde aikoi dine thongbu thongadi yare yani ichedi ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯅꯤꯅ ꯇꯟꯖꯥꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥ ꯊꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ 이붕어 ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯆꯦꯆꯧꯕꯤ ꯐꯔꯦ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯔꯨꯔꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯅꯆꯦ ꯌꯥꯏꯗ ꯍꯪꯉꯨ ꯆꯦ ꯌꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯆꯦ ꯌꯥꯏꯁꯦ ꯉꯁꯥꯏ ꯀꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯂꯩꯔꯨꯔꯕ ꯆꯦ ꯌꯥꯏ ꯍꯧꯖꯤꯛ ꯊꯣꯡꯉꯨꯔꯒꯦꯀꯣ ꯑꯁ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯀꯨꯏꯔꯣꯏꯌꯦ ꯐꯠꯊꯣꯡꯉꯛꯀꯦ खरे थुना दी थोंगो को जेयाय होय वादो हायरगा थोइनुदो इमुंगदा चाक थोंगबा चंगख्रे तोंबी नोक्तुना मतुमता मुरुम सलहौ आइना ngamdana चाकसे थोंगदी थोंगहौद्रेदना थौबदो मचेगी मनाक्ता चंगसिलक्तुना चेचौबिया कै हाइगे बुंगा आइना तबा हलकपदा अवांगी इबोकतो थेंगनै कै हाइरेइनो अबोकना नचेचौबिदो लाओ हाइरकपनि ai लाओबा कईगिनी हाइगे मरम हाइरकब्रो nga pini haibra haifet pal hogun nga ba hoi ije ai khongkodam ta jamthokige hoi thawbado pukri lairiba adomda changkre tombi imunglomda onsinduna tharo nangbu tabro tharo mapandam da thoro tharo su thoklaktuna kai haige che chawbe kaidawrino nangbo langchak chake tawramini mapanda chakpa yadro as kang yam chi imungdana phai tombi fisa kol adudagi kumthaduna lao nangi langchak to chakpa hojringai da awangi ibo hoida chalusi numita selak pasida itomta chatpata lena tawban kaidawbuno iche abongna ibungo da nga lawba lao haire e hoi che chawbi machil manaw ani du mabok thambalgi manak tamna lai thambalgi yum yawraduna tombina mi bom ta leibo udi da tawrise abok do imung da chak thongomgani che chobi lao imung dek ta changasi bakhoi ani do imung da changlak lami haibaga tawbuga thambal do chak thongduna leiram
ꯑꯕꯣ, ꯍꯩꯃꯥ, ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯑꯦꯗꯅ. ꯍꯣꯏ ꯑꯕꯣ, ꯑꯩꯈꯣꯏ ꯊꯧꯕꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯦꯡꯅꯩ. ꯑꯗꯨꯗꯅꯦ ꯑꯕꯣꯛꯅ ꯍꯥꯏꯈꯤꯕꯅꯤ. ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯍꯦꯛ ꯇꯝꯕꯒꯅꯤ ꯂꯥꯛꯏꯁꯦ ꯑꯕꯣ. ꯊꯔꯣꯅ, ꯑꯕꯣ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ? ꯅꯄꯨꯅꯅꯦ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯒꯦꯅ ꯇꯧꯔꯤꯅꯤꯅꯦꯍꯦ ꯑꯕꯣꯛꯀꯤꯁꯦ. ꯑꯁ, ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ. ꯅꯈꯣꯏꯁꯨꯅꯦ ꯂꯣꯏꯕ ꯉꯥꯏꯔꯒ ꯄꯨꯈꯣ. ꯑꯗꯨꯗꯤ ꯉꯥꯏꯔꯔꯣꯏꯒꯦ ꯑꯕꯣ. ꯆꯥꯛꯇꯤ ꯊꯣꯏꯅꯨꯅ ꯊꯣꯡꯍꯧꯔꯕꯣ? ꯍꯣꯏ ꯑꯕꯣ, ꯑꯗꯨꯁꯨꯅꯦ ꯈꯨ ꯀꯥꯝꯃꯒ ꯊꯣꯡꯍꯧꯕꯅꯤ. ꯑꯩꯈꯣꯏ ꯊꯣꯏꯅꯨꯗꯣ ꯏꯁꯧꯁꯨ ꯈꯔ ꯀꯟꯕꯅꯤ. ꯑꯁ, ꯖꯌꯥꯒꯤ ꯏꯁꯧꯁꯤꯗꯤꯅꯦ ꯑꯕꯣ ꯀꯣꯛꯀ ꯉꯥꯎꯖꯥꯅꯤꯗ. ꯑꯗꯨꯅꯤꯅꯦ. ꯑꯗꯣ ꯊꯕꯛꯄꯨꯗꯤ ꯌꯥꯝꯅ ꯐꯕꯅꯤ. ꯐꯩꯌꯦ ꯑꯗꯨꯕꯨꯗꯤ. ꯑꯕꯣ, ꯏꯁꯧ ꯈꯔ ꯀꯟꯖꯔꯁꯨ ꯊꯕꯛꯇꯤ ꯈꯨꯐ ꯑꯃ. ꯑꯗꯨꯕꯨꯗꯤ ꯏꯁꯧ ꯂꯥꯡꯕ ꯃꯤꯗꯤ ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯣ ꯑꯕꯣ, ꯏꯄꯨꯗꯤ ꯂꯝꯄꯥꯛꯇ ꯊꯣꯛꯑꯝꯒꯅꯤ. ꯑꯍꯟ ꯃꯌꯥꯝ ꯑꯃ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯑꯕꯣꯛ ꯅꯇꯣꯝꯇ ꯂꯩꯔꯤꯁꯤꯕꯨ ꯀꯤꯖꯗ꯭ꯔꯣ ꯑꯕꯣ? ꯍꯦꯔꯥ, ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣꯗ ꯌꯨꯝꯗꯕꯨ. ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯁꯤꯕꯨ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯅꯤꯡꯁꯨ ꯃꯃꯥꯡꯁꯨ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯅꯤ. ꯑꯗꯣ ꯑꯕꯣꯛꯅ ꯅꯈꯣꯏ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯉꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ. ꯊꯝꯕꯥꯜ ꯉꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤ. ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ, ꯇꯥꯎꯔꯒꯅꯦ ꯆꯥꯎ. ꯑꯕꯣꯛꯅ ꯏꯁꯨꯁꯤꯡ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯁꯤꯗꯤ ꯉꯧꯔꯒ ꯆꯥꯕ ꯍꯥꯎꯔꯅꯤꯕꯣ ꯑꯕꯣꯛ. ꯑꯗꯨꯅꯤ. ꯍꯥꯎꯗꯣꯏꯅꯤ. ꯁꯤꯕꯨ ꯀꯥꯏꯗꯒꯤꯅꯣ ꯑꯕꯣꯛ? ꯀꯥꯏꯗꯩ ꯑꯣꯏꯅꯤꯒꯦ, ꯅꯪ ꯄꯨꯄꯨꯅ ꯐꯥꯔꯨꯕꯅꯤ. ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯉꯥ ꯐꯥꯕꯗꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤ. ꯄꯥꯝꯃꯤ. ꯑꯗꯨꯗꯤ ꯑꯕꯣꯛ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ. ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ. ꯉꯥ ꯊꯣꯡꯕꯁꯦ ꯄꯨꯈꯣ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ. ꯄꯨꯔꯔꯣꯏꯒꯦ ꯑꯕꯣꯛ. ꯑꯕꯣꯛꯅ ꯉꯥꯁꯨ ꯄꯤꯔꯤ. ꯁꯤ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯇꯥꯎꯔꯒ. ꯐꯅꯦꯛ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯍꯧꯋꯦꯕ. ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ. ꯅꯈꯣꯏꯅ ꯉꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ. ꯑꯗꯨꯗꯤ ꯑꯕꯣꯛ, ꯆꯠꯅꯕ ꯇꯧꯔꯒꯦ. ꯉꯥꯏꯈꯣ, ꯑꯕꯣꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ. ꯌꯥꯔꯦ ꯑꯕꯣꯛ, ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯖꯍꯧꯔꯣ. ꯏꯆꯦꯆꯧꯕꯤ ꯏꯕꯥꯅꯤ ꯌꯥꯎꯔꯤꯁꯤꯗꯤ. ꯑꯕꯣꯛ, ꯏꯕꯥꯅꯤ ꯁꯨꯕꯅꯤꯅ ꯌꯥꯅꯤꯌꯦ. ꯌꯥꯔꯗ꯭ꯔꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ? ꯌꯥꯔꯅꯤ ꯑꯕꯣꯛ. ꯐꯔꯦ, ꯅꯤꯡꯊꯤꯅ ꯆꯠꯂꯣꯀꯣ. ꯍꯣꯏ ꯑꯕꯣꯛ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯜꯂꯛꯂꯝꯃꯤ. ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯊꯔꯣꯅ, ꯆꯦꯆꯧꯕꯤ, ꯀꯩꯗꯧꯔꯒꯦ? ꯑꯕꯣꯛꯅ ꯉꯥ ꯊꯣꯡꯕ ꯍꯥꯏꯗꯣ ꯀꯣꯛ ꯄꯨꯔꯛꯄ ꯌꯥꯕꯅꯤ. ꯃꯁꯤꯗꯤꯕ, ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅ ꯉꯥꯏꯕꯗ ꯈꯪꯍꯧꯔꯣꯏꯗꯕꯗꯨꯗ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ. ꯄꯨꯅꯤꯡꯕꯅꯦꯕ, ꯏꯆꯦꯅ ꯌꯥꯔꯅꯤ ꯍꯦꯛꯇ ꯍꯥꯏꯖꯜꯂꯦ. ꯑꯕꯣꯛꯅ ꯊꯣꯡꯕ ꯉꯥꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ. ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯅꯤꯡꯒꯅꯤ ꯅꯪ. ꯌꯥꯝ ꯆꯥꯅꯤꯡꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ. ꯉꯥ ꯄꯤꯔꯛꯏꯁꯤꯅꯅꯦ ꯄꯦꯟꯊꯣꯛꯑꯁꯦ. ꯁꯤꯗꯤ ꯊꯣꯡꯕꯁꯨ ꯀꯣꯟꯅꯔꯣꯏꯗꯅ. ꯊꯣꯡꯕ ꯀꯣꯟꯅꯗ꯭ꯔꯁꯨ ꯇꯥꯎꯔꯒ ꯆꯥꯗꯣꯏꯁꯤꯗꯤ. ꯑꯗꯣ ꯑꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯕ. ꯉꯥꯁꯨ ꯂꯧꯕ, ꯑꯊꯣꯡꯕꯗꯨꯁꯨ ꯑꯃꯨꯛ ꯂꯧꯕ. ꯑꯗꯨꯕꯨ ꯇꯟꯗ꯭ꯔꯕ ꯅꯪꯕꯨ? ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯕꯣꯛꯅ ꯂꯧ ꯍꯥꯏꯔꯒ. ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯗꯨꯁꯨ ꯊꯣꯡꯍꯧꯗ꯭ꯔꯤ, ꯊꯣꯡꯕ ꯍꯧꯒꯦ ꯇꯧꯍꯧꯕ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯤ. ꯑꯗꯨ ꯉꯥꯏꯕꯗ ꯌꯥꯝ ꯀꯨꯏꯅꯤꯌꯦ. ꯅꯆꯦ ꯌꯥꯏ ꯏꯁꯧꯗꯣ ꯅꯪ ꯈꯪꯉꯦꯗꯅ. ꯆꯥꯛ ꯆꯥꯔꯝꯗꯥꯏꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯗꯣꯏꯅꯤ. ꯏꯁꯧꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯤ. ꯑꯗꯨꯅꯅꯦ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯗꯕ. ꯑꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯄꯨꯔꯛꯑꯗꯤ ꯏꯁꯧ ꯂꯥꯡꯉꯝꯃꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ. ꯀꯥꯏꯗꯒꯤ ꯐꯕꯅꯣ? ꯉꯥ ꯊꯣꯡꯕꯒ ꯆꯥꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯏꯁꯧꯗꯨꯗ. ꯑꯁ, ꯑꯗꯨꯗꯤ ꯆꯦꯆꯧꯕꯤꯒꯤꯁꯦ ꯆꯦ ꯌꯥꯏ ꯀꯤꯕꯒꯤ ꯂꯧꯔꯛꯇꯕ ꯑꯣꯏꯔꯦ. ꯍꯦ, ꯑꯗꯨꯒꯤ ꯉꯥꯛꯇ ꯅꯠꯇꯦꯅꯦ. ꯑꯗꯨꯗꯤ ꯀꯩꯒꯤ? ꯑꯕꯣꯛꯅ ꯊꯣꯡꯒꯦ ꯇꯧꯍꯧꯔꯤꯕ ꯉꯥꯗꯣ ꯌꯥꯝꯗꯦ. ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯒꯤꯅꯤ. ꯑꯍꯜ ꯑꯅꯤꯒꯤ ꯈꯛꯇꯪ ꯆꯤꯔꯤ ꯊꯣꯡꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯧꯔꯛꯄꯗꯣ ꯇꯟꯗ꯭ꯔꯕ ꯅꯪꯕꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯆꯦ. ꯑꯗꯨ ꯁꯨꯝ ꯆꯥꯅꯤꯡꯕꯩ ꯋꯥꯅꯤ. ꯌꯥꯔꯦ, ꯆꯥꯅꯤꯡꯉꯅꯨ. ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕꯗ ꯆꯥꯔꯁꯤ. ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. ꯁꯦ, ꯅꯆꯦ ꯌꯥꯏꯗ ꯄꯤꯔꯝꯃꯨ ꯇꯥꯎꯅꯕ. ꯑꯁ, ꯉꯝꯃꯔꯣꯏ ꯑꯩ. ꯍꯩꯃꯥ, ꯑꯗꯣ ꯑꯃꯨꯛ ꯄꯤꯁꯤꯟꯕꯗ ꯆꯦ ꯌꯥꯏꯅ ꯂꯥꯛꯂꯛꯀꯗꯕ ꯏꯁꯧꯗꯣ ꯑꯩ ꯇꯥꯅꯤꯡꯗꯕ. ꯑꯗꯨꯅ ꯆꯦꯆꯧꯕꯤ ꯑꯗꯨ ꯄꯤꯖꯧ. ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯏꯃꯨꯡ ꯆꯪꯈꯤ. ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ. ꯍꯣꯔꯦꯟꯗꯤ ꯃꯌꯥꯝ ꯑꯃ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯝꯕꯤꯅ, ꯁꯦ, ꯉꯥꯁꯤꯃ ꯇꯥꯎꯔꯣ. ꯉꯝꯃꯔꯣꯏ ꯑꯩ. ꯀꯅꯥꯅꯣꯝꯃ ꯆꯪꯉꯒ ꯇꯥꯎꯔꯣ. ꯍꯩꯃꯥ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯅꯥꯅ ꯃꯤ ꯑꯅꯤ ꯊꯣꯛꯅꯒꯦ? ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯅꯣ? ꯑꯩꯉꯣꯟꯗ ꯊꯕꯛ ꯍꯥꯞꯄꯤꯔꯅꯨ. ꯅꯣꯏꯅ ꯇꯧꯕꯤꯕꯁꯨ ꯅꯠꯇꯅ.
Ibungona ne ngarau yaudrina saujaraksani. Thoinusu isau tawduna. Chak thongningdrabasu ahawba chaningbnina leiruri oiramnine. Ahawba chaningba adumaina chak thongningadi phagadaba. O aina leiruba nate apokna pirakpani. Tombi nga du chakumda thanamduna machindu murum sonduna thoglai. Machin sidane isau se adum kangdu gi tawraga leiradabani. Khu he kamaga. Masakse lakhamiga amata changaroi. Mana adum thongdo leirabasidane isau langaga thongoidabasi mangaire. Waja khangde. Tombi su fisa kol aduda amuka khatuna makhatana phi saba haukhre. Nongma ayuki numit amani. Thauba tumduna leiriba mache tombi gi manakta changaktuna. Iche Chechaubi tabro. Tombi su taraduna mikap thoraklami. Kaidori bunga haugatkiroidro iche. As tumsitka phadida phi thengna sabagi kaidorage nangana haudoresiba. Matamse hayauri ai thabak chatoini. Nang thabak chalaga kaidoragi bunga. Chak chadana chara hilaga chalo hairoi che. Haima nache aiga nache tonga dubu chakam da thongjibra hoji phawba. Angang thabak chakani haibase khangna makoina hoji phawba chak thongdrisina karige. Makoi bunga sainganna tumba haugatkraba daini. Ibungo nangsu makoida haidadan tumduna leibana che ngonda haudoktuna oina haireisibu. Che aiga che tongadi leishu leitana. Makoidi ayuksida yumda leitadana kadai chatliba. Khangde ngasai anima imungi thabak loisilamlaga loina thokrabani. Nangbu kaida chatlino hangaudrabo. Hangi thabak ni hairami. Kari thabak no di hairamdro. Adudi hairamde. Makoi ani sidiba. Iche ai thengi ko khara thuna thong. Hoi che chaubina nangna naba thongagi. Hoi wado hairamlaga thaubudu thokre. Tombi isau sauningna. Tumsitlaga tumsit phadaban. Aina di moina nungtigi thongbudu da thongamani haidana nungaina tum. Adugadi aina marola ma chak thongba tanbani. Aine chak thongbase asuk yamna talibise karigino khangde. Mase makoi aniduna thawaina tawgi yauna tawbo oranganiba. Masise namdana chak thonghange haidana. Nungaini makoi handa halakisanoba ai tawgiba. Tombi su ngang duna kari di hairuni ngang banatana chak ta thongba taram. Somda tharodu maga tena bi laija khoida laija gi manakta leiram. Kaino ngasidi nang danek laisina. Kaidaurage lakpasibu lakaningjira nangise. As adugi natehi nahankai sumaina tawdabaduda sum hangbaniba. Maram ama leiba adugini. Ado maramdo kaiginoba. Thabakka loina loisilamaga laini. Ado maram amagini haido kai maramno haiba. Aduburo ayuki chakse aina adum thongba. Aikoi ije anisinane thongu su ayadaba. Aina adum taba. Aikoi bungo thabak chatpa nangnanaba makoinane tummaga leiba. Aduga aina thongdoiba. Aduga ne aikoi je yaina numidang thonge. Adusu aingonda thongo haidoini. Aina yadabadagine takai phadana thongba. Aduga kaidoraba. Aduga aikoi je chaubidi chakse sung thongo yadaba. Chak thongo bu he hairuraba. Magi thokpa ama adum lei. Adu lei ada lei haidana adum lei thokidoiba. Phana ma ngairabasune adum thongdana leiba ngami. Aikoi je chaubidine chak phana lamaga tat tawragasune adum thongdaba ngami. Adudi yam ngamina. Chakse adum thongu su kya yadedana je aibanina adum taba. Aduga ngasidine ngadana hekta thabak loisilamnaga thorakpanidana chak thongdanaba. As chak thongbagi oire. Mani chakini thawaiki thoise. Yauna thoraiban. Horen chak loiramani haiba kando aduda changdoiba. Adudi noiche chaubidi tanbanina. Noiche aina thongba taramani. Aikoi che aisu lehaudrabani. Masu nangdongna thokraba. Aidongna thokrabani. Aduna ne che chaubina thongba taramani. Ado noiche chaubidi anam kale haidaine. Ado thongbu thongongadra. Noina changbada thongdabida leiramati kamai tawdoiba. Noina thengasu thengna adum thongba tarine. Thongangani akoi bungodo thabak chatoinina thongningdrabasune thongangani adum. Laija noktuna. Noi wasidi nokningbana sireko. Kaida nokningiba. Nakoi nupi ahum leibabu chak macha amakakta thongbagi damakta aikoi gidine aina adum thongini. As chak thongbadine kaisu leibabudi nateba. Aduda aikoi yambagi lautanabido khangidana aduni. Adubudi nupi yambase lautanabani. Adune tawrisi bema. Phanadum nungairi. Nungaini nang yamna. Nang phi manau na honi habadubu hauraba.
ꯍꯧꯗ꯭ꯔꯤꯗ ꯂꯪꯆꯥꯛ ꯆꯥꯛꯄ ꯍꯧꯗ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯛ ꯂꯣꯏꯗꯧꯔꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯆꯥꯔꯨꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯔꯨꯒꯦ ꯅꯣꯏ ꯆꯦꯅ ꯁꯥꯎꯗꯅ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯝꯗ꯭ꯔꯗꯤ ꯍꯥꯞꯄꯝꯗ꯭ꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯊꯣꯡꯉꯒ ꯃꯥꯒꯤꯗ ꯍꯥꯞꯄꯣꯏꯗ ꯂꯥꯏꯖꯗꯅꯣ ꯑꯩ ꯍꯧꯖꯤꯛ ꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯤ ꯍꯟꯅꯕ ꯇꯧꯔꯒꯦ ꯂꯣꯏꯔꯝꯃꯗ꯭ꯔꯅꯦ ꯂꯣꯏꯔꯝꯃꯅꯤꯌꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯂꯥꯛꯀꯦ ꯆꯥꯛ ꯍꯥꯞꯄꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ ꯂꯥꯛꯀꯦ ꯊꯔꯣꯗꯨ ꯂꯥꯏꯖꯈꯣꯏꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯧꯄꯥ ꯅꯨꯄꯥ ꯊꯧꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯊꯔꯣ ꯃꯧꯄꯥ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯨꯡꯉꯣ ꯅꯪ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯑꯕꯣ ꯍꯣꯏ ꯆꯦꯇꯣꯟ ꯆꯥꯛꯇꯤ ꯆꯥꯔꯦ ꯀꯔꯤ ꯊꯣꯡꯉꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯕꯅꯤ ꯊꯔꯣꯗꯨ ꯃꯣꯃꯣꯟ ꯇꯧꯏ ꯃꯧꯄꯥ ꯅꯨꯄꯥ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯆꯦꯆꯧꯕꯤꯅ ꯅꯈꯣꯏ ꯍꯜꯂꯛꯑꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯤ ꯏꯁ ꯃꯥꯅ ꯀꯩꯗꯧꯗꯣꯏꯕ ꯈꯪꯗꯦ ꯆꯦꯇꯣꯟ ꯑꯩ ꯆꯠꯂꯦ ꯊꯕꯛ ꯍꯣꯏ ꯊꯧꯕꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯔꯣ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯊꯣꯡꯗꯤ ꯊꯣꯡꯉꯦꯗꯅ ꯃꯁꯤꯗ ꯇꯥꯅꯅꯕ ꯑꯩꯅ ꯁꯤꯟꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯁꯨ ꯆꯪꯉꯛꯇꯨꯅ ꯊꯔꯣ ꯏꯆꯦ ꯅꯪ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯣ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇ ꯌꯨꯝꯗ ꯆꯪꯒꯦ ꯇꯧꯔꯤꯅꯤ ꯆꯦ ꯍꯥꯏꯁꯨꯔꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯤꯅꯤ ꯆꯦꯆꯧꯕꯤꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ ꯁꯥꯎꯒꯤ ꯁꯥꯎꯁꯅꯨꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯥꯛ ꯁꯨꯡꯊꯣꯡ ꯊꯣꯡꯕ ꯌꯥꯗꯕꯗꯨꯒꯅꯦ ꯍꯥꯏꯔꯨꯔꯗꯤꯅꯦ ꯏꯕꯥꯅꯤꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯅꯦ ꯆꯦ ꯌꯥꯏ ꯑꯗꯣ ꯊꯔꯣ ꯆꯦꯆꯧꯕꯤꯗꯨꯕꯨ ꯆꯥꯛꯀ ꯊꯣꯡꯉꯝꯃꯗ꯭ꯔꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯅꯝ ꯀꯟꯗꯨꯅ ꯊꯣꯡꯉꯝꯗ꯭ꯔꯗꯤ ꯏꯕꯥꯅꯤꯅ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯊꯣꯡꯕ ꯇꯥꯗꯣꯏꯅꯤ ꯊꯣꯡꯉꯤ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯉꯧꯒ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯊꯕꯛ ꯊꯣꯔꯛꯄꯗ ꯊꯦꯡꯅꯍꯧꯋꯤ ꯑꯗꯨꯗ ꯈꯪꯍꯧꯕꯅꯤ ꯆꯥꯛꯀ ꯂꯥꯝꯃꯤ ꯆꯪꯉꯁꯤꯔꯥ ꯍꯣꯏ ꯆꯦ ꯌꯥꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯇꯣꯝꯕꯤꯗ ꯌꯦꯡꯉꯤ ꯇꯣꯝꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯨꯔꯨ ꯉꯥꯡꯅꯩꯗꯨꯅ ꯀꯩ ꯍꯥꯏꯅꯔꯤꯕ ꯆꯦꯆꯧꯕꯤ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯎꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯎꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯗꯤ ꯎꯗꯦꯅ ꯈꯜꯂꯒ ꯅꯠꯇꯦ ꯀꯩꯅꯣ ꯉꯁꯤ ꯅꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯅꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕꯗꯨꯗ ꯇꯧꯒꯦꯅ ꯇꯧꯕ ꯊꯔꯣꯅ ꯑꯃꯨꯛ ꯏꯆꯦꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯊꯣꯡꯕ ꯌꯥꯏ ꯀꯩꯅꯣ ꯅꯠꯇꯦ ꯅꯣꯏꯅꯤꯅ ꯇꯧꯏꯗꯨꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ ꯏꯆꯦꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯁꯨ ꯌꯥꯔꯣꯏꯗꯅ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯑꯌꯨꯛꯇꯨꯗ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯨꯏꯗꯨꯕꯨ ꯅꯃꯥꯏꯁꯤꯡꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯝꯗꯣꯔꯤꯒꯦ ꯉꯟꯇꯥꯅ ꯂꯩꯀꯥꯏ ꯀꯣꯏꯔꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯣꯏꯗ꯭ꯔꯕ ꯑꯗꯨꯒꯤꯗꯤ ꯏꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯔꯣꯏ ꯅꯣꯏꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅ ꯌꯥꯔꯦꯁꯦ ꯏꯆꯦ ꯍꯧꯖꯤꯛꯇ ꯌꯥꯔꯦꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯔꯁꯨ ꯍꯥꯏꯔꯝꯃꯒ ꯇꯧꯕ ꯀꯩꯗꯧꯒꯦꯕ ꯏꯁ ꯍꯥꯏꯔꯝꯃꯒ ꯇꯧꯔꯗꯤ ꯏꯆꯦꯗꯤ ꯄꯪꯕꯅꯤꯅ ꯈꯪꯉꯔꯣꯏ ꯅꯣꯏ ꯀꯣ ꯍꯦꯃꯜꯂꯦ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛꯇꯣ ꯅꯪꯉꯣꯏꯗꯕ ꯈꯤꯇꯪ ꯉꯥꯏ ꯏꯕꯨꯡꯉꯣꯅ ꯍꯧꯗꯣꯔꯛꯑꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯨ ꯆꯦꯆꯧꯕꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯔꯦꯝꯅꯔꯤꯅꯤꯅꯦ ꯅꯈꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯩ ꯋꯥ ꯅꯠꯇꯦꯗ ꯀꯔꯦꯝꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯆꯥꯛ ꯊꯣꯡꯗꯕ ꯀꯨꯏꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯗꯣꯏꯕ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯅꯤ ꯀꯥꯏꯅ ꯈꯜꯂꯨꯅꯨ ꯉꯁꯤ ꯇꯧꯔꯤꯁꯦ ꯃꯇꯨꯡ ꯇꯧꯔꯕ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯆꯠꯈꯤꯒꯗꯕꯅꯤ ꯈꯪꯉꯨ ꯏꯕꯨꯡꯉꯣꯒꯤ ꯈꯣꯟꯊꯤ ꯆꯥꯔꯁꯨꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯥꯕ ꯁꯤ ꯊꯣꯛꯇꯅꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯆꯥꯡ ナꯏꯅ ꯊꯣꯡꯅꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯊꯔꯣꯅ ꯍꯥꯏꯁꯦ ꯁꯤꯅ ꯐꯔꯅꯤ ꯆꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯆꯦ ꯌꯥꯏꯅ ꯑꯃꯨꯛ ꯑꯗꯨꯒ ꯆꯦꯆꯧꯕꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯄꯥ ꯀꯥꯏꯗꯅ ꯆꯠꯅꯁꯦ ꯃꯁꯤ ꯌꯥꯕꯅ ꯐꯅꯤꯗ ꯏꯆꯦ ꯌꯨꯝꯁꯦ ꯑꯉꯥꯡ ꯅꯈꯣꯏꯅ ꯄꯥꯟꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯆꯦ ꯆꯦꯆꯧꯕꯤ ꯌꯥꯔꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯤꯗ ꯐꯔꯦ ꯑꯉꯥꯡ ꯑꯍꯜ ꯅꯈꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯁꯤꯜꯂꯣ ꯑꯉꯥꯡ ꯃꯤꯉꯝꯕꯤꯁꯤꯡ ꯑꯗꯣ ꯌꯥꯔꯦꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦ ꯑꯣ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯁꯨ ꯆꯥꯛ ꯂꯥꯝꯕꯗꯤ ꯐꯥꯎꯕꯣꯏꯔꯦ ꯐꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯦ ꯂꯩꯀꯥꯏ ꯀꯣꯏꯕꯒꯤ ꯀꯣꯏꯕ ꯆꯥꯛꯇꯨꯁꯨ ꯂꯩꯀꯥꯏ ꯀꯣꯏꯐꯝꯗꯨꯗ ꯆꯥꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯂꯥꯏꯖꯅ ꯆꯥꯈ꯭ꯔꯣ ꯍꯥꯏꯅꯤꯗ ꯆꯦ ꯃꯇꯣꯝꯇ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯥꯕꯤꯔꯛꯇꯕꯩ ꯋꯥꯅꯤ ꯏꯁ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯔꯤꯕ
ꯐꯥꯎꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯆꯥꯗꯕꯤ ꯂꯥꯛꯏꯁꯦ ꯃꯈꯣꯏꯅꯗꯤꯅꯦ ꯆꯥꯈ꯭ꯔꯣꯅ ꯍꯥꯏꯕꯅꯤ ꯍꯦ ꯑꯄꯪ ꯁꯥ ꯃꯗꯨ ꯄꯤꯖꯅꯤꯡꯗꯅ ꯍꯥꯏꯔꯛꯄ ꯃꯥꯟꯕ꯭ꯔꯣ ꯇꯉꯥꯏ ꯐꯗꯗꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯑꯄꯪꯕ ꯃꯤ ꯅꯠꯇꯤꯌꯦ ꯄꯤꯖꯅꯤꯡꯉꯒ ꯍꯥꯏꯔꯛꯄ ꯄꯤꯖꯅꯤꯡꯗꯅ ꯍꯥꯏꯔꯛꯄ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯔꯛꯄ ꯈꯨꯍꯥꯏ ꯂꯣꯏ ꯈꯪꯉꯤ ꯏꯁ ꯌꯥꯝ ꯈꯪꯈꯤꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯐꯝ ꯌꯥꯝꯅ ꯂꯩꯔꯒꯅ ꯌꯨꯝꯗ ꯆꯥꯛ ꯁꯨꯛꯍꯥꯞ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯨꯝ ꯃꯤꯒꯤꯗ ꯆꯥꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯦꯡꯁꯨ ꯌꯥꯝꯅ ꯈꯥꯡꯉꯅꯤ ꯌꯥꯝ ꯐꯔꯦ ꯑꯁ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯔꯁꯦ ꯍꯥꯏꯔꯒ ꯂꯥꯛꯑꯣ ꯆꯥꯎꯔꯁꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕꯣ ꯏꯆꯦ ꯂꯣꯏꯅ ꯊꯤꯔꯒ ꯊꯝꯖꯔꯕꯅꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯁꯥ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩ ꯏꯪꯈꯣꯜ ꯑꯗꯨ ꯆꯥꯎꯕ ꯃꯔꯝꯅ ꯃꯇꯣꯝꯇ ꯆꯥꯏꯗꯦ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯊꯧꯕꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ ꯖꯥꯠꯂꯣ ꯍꯩꯃꯥ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯈꯪꯉꯝꯒꯗ꯭ꯔꯥꯅ ꯍꯪꯕꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯌꯦꯡꯁꯤꯜꯂꯒ ꯁꯤꯟꯅꯔꯒ ꯂꯩꯕꯗꯧꯅ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯪ ꯏꯕꯨꯡꯉꯣꯗ ꯑꯣꯏꯅ ꯀꯣꯛ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯁꯥꯗ ꯍꯪꯉꯗꯤ ꯌꯥꯝ ꯈꯨꯃꯛꯑꯅꯤ ꯊꯔꯣꯅ ꯆꯦꯌꯥꯏ ꯄꯥꯈꯪꯅꯕꯨ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗꯅꯦ ꯊꯕꯛꯇ ꯁꯨꯝ ꯆꯠꯂꯒ ꯂꯩꯕꯁꯤꯗ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯔꯝꯒꯅꯤ ꯇꯣꯝꯕꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯉꯤꯗꯨꯕꯣ ꯁꯨꯝ ꯍꯪꯕꯅꯤꯗ ꯃꯇꯝ ꯆꯥꯗꯅ ꯅꯨꯄꯤ ꯊꯤꯔꯛꯑꯗꯤ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯃꯇꯝ ꯆꯥꯗꯕꯅꯣ ꯏꯕꯨꯡꯉꯣꯁꯨ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯁꯤꯗ ꯃꯇꯝ ꯆꯥꯗ꯭ꯔꯤꯕꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯗ ꯁꯨꯝ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯇꯝ ꯆꯥꯔꯦ ꯃꯧ ꯂꯥꯛꯄꯗꯨꯅꯕꯨ ꯐꯔꯦ ꯊꯕꯛ ꯈꯔ ꯀꯣꯝꯅꯕ ꯍꯣꯏꯅꯦ ꯊꯕꯛ ꯂꯧ ꯇꯥꯟꯅꯔꯤꯕꯁꯦ ꯈꯔꯗꯤ ꯐꯔꯅꯤ ꯃꯧ ꯃꯥꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯋꯥꯏ ꯑꯃ ꯁꯪꯉꯅꯤ ꯃꯧ ꯂꯥꯛꯑꯒ ꯊꯕꯛ ꯉꯥꯛꯇꯅꯤꯅꯦ ꯅꯈꯣꯏꯅ ꯎꯔꯤꯁꯦ ꯃꯧ ꯍꯥꯏꯁꯤꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯧ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯗꯨꯝ ꯇꯧꯒꯗꯕ ꯂꯩꯔꯕꯅꯤ ꯃꯧ ꯂꯥꯛꯑꯒ ꯅꯈꯣꯏꯅ ꯁꯨꯅꯤꯡꯂꯣꯏꯗꯕ ꯃꯌꯥꯝꯁꯤꯗꯤꯅꯦ ꯑꯁ ꯏꯆꯦꯗꯤ ꯌꯥꯝ ꯁꯨꯅꯤꯡꯕꯅꯤꯅ ꯅꯈꯣꯏꯗꯧꯅꯗꯤ ꯇꯧꯔꯣꯏꯌꯦ ꯑꯩꯗꯤ ꯈꯪꯖꯔꯦ ꯏꯆꯦ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯑꯗꯨꯛ ꯌꯥꯝꯅ ꯇꯟꯕ ꯏꯆꯦꯅ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯣ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯤꯡꯉꯝꯃꯅꯤ ꯑꯗꯣ ꯑꯩꯗꯤ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯄꯥꯝꯃꯤ ꯑꯩꯁꯨꯅꯦ ꯆꯦ ꯌꯥꯏ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯒꯗꯤꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯗꯦꯀꯣ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯕꯗ ꯃꯥꯏ ꯆꯣꯞꯀꯅꯤꯕ ꯑꯗꯨꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯥꯛꯑꯗꯤ ꯐꯩꯗꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯗ ꯍꯥꯟꯅ ꯍꯥꯏꯍꯧ ꯇꯥꯕ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯑꯊꯤꯕ ꯑꯃ ꯄꯨꯁꯤꯜꯂꯛꯇꯅ ꯌꯥꯔꯦ ꯅꯣꯏꯅꯤꯅ ꯉꯥꯡꯅꯔꯤꯗꯣ ꯅꯁꯥ ꯅꯁꯥꯒꯤ ꯅꯁꯛꯁꯤꯡꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯗꯤ ꯐꯖꯩ ꯀꯩꯅꯣ ꯏꯆꯦ ꯅꯈꯣꯏꯒꯤꯁꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯒꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯏꯆꯦꯅꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯔꯩ ꯌꯦꯠꯇꯣꯏꯒꯤꯗ ꯇꯧꯅꯤꯕ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯩ ꯅꯁꯛꯁꯤꯡꯗꯨꯒ ꯐꯖꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯉꯥꯡꯅꯔꯤꯕꯗꯣ ꯅꯣꯛꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ ꯌꯥꯔꯦ ꯏꯆꯦ ꯑꯗꯨꯅꯤ ꯏꯆꯦꯗꯤ ꯌꯥꯝ ꯐꯖꯕꯗꯧꯅ ꯍꯣ ꯑꯩꯅꯦ ꯅꯈꯣꯏꯗ ꯏꯁꯥꯁꯦ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯖꯈꯤꯗꯦꯀꯣ ꯍꯥꯏꯗ꯭ꯔꯁꯨ ꯐꯖꯕ ꯁꯥꯔꯤꯗꯣ ꯈꯪꯉꯦ ꯑꯗꯣꯝꯅ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯑꯉꯥꯡꯅꯅꯦ ꯋꯥꯔꯦꯝ ꯉꯥꯡꯅꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯌꯨꯝꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯥꯟꯅꯅꯕ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯗꯤ ꯈꯨꯃꯨ ꯊꯣꯛꯑꯒ ꯂꯩꯕ ꯇꯥꯕꯅꯤ ꯑꯁ ꯏꯆꯦꯗꯤ ꯑꯗꯨꯅꯦ ꯏꯆꯦ ꯍꯥꯟꯅ ꯑꯝꯇ ꯄꯥꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪ ꯄꯥꯟꯒꯦ ꯑꯩꯗꯤꯅꯦ ꯅꯈꯣꯏꯅ ꯄꯥꯟꯈꯤꯕꯗꯣ ꯉꯥꯏꯕꯅꯤꯅ ꯅꯈꯣꯏꯅ ꯂꯣꯏꯅ ꯃꯐꯝ ꯆꯥꯔꯕ ꯃꯇꯝꯗ ꯏꯆꯦꯁꯨ ꯇꯞꯅ ꯄꯥꯟꯗꯣꯏꯅꯤ ꯈꯪꯉꯕ ꯑꯗꯨꯗꯤ ꯏꯆꯦꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯄꯥꯜꯂꯒꯦ ꯅꯪꯗꯤ ꯄꯥꯅꯤꯡꯉꯒ ꯂꯩꯔꯝꯃꯤꯕꯣꯏꯔꯦ ꯄꯥꯅꯤꯡꯉꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯅꯍꯥꯟꯈꯩ ꯏꯆꯦꯒꯤ ꯁꯨꯝ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤꯗ ꯑꯣ ꯄꯥꯜꯂꯣ ꯅꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯊꯔꯣ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯣꯏꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯄꯨꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯌꯨ ꯇꯝꯂꯝꯗꯕꯅ ꯁꯥꯒꯩ ꯑꯃꯃꯝꯗ ꯂꯣꯏꯅ ꯇꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯧꯕꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯊꯧꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯑꯌꯤꯡꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯑꯇꯩ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯊꯧꯕ ꯆꯪꯂꯛꯇꯨꯅ ꯍꯩ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯕꯅꯦ ꯂꯣꯏꯗꯧꯔꯦ ꯌꯥꯝ ꯂꯥꯝꯃꯕꯣ ꯌꯥꯝꯅꯕꯨꯗꯤ ꯀꯩꯁꯨ ꯂꯥꯝꯗꯦꯗ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯔꯝꯃꯕꯣ
ꯂꯣꯏꯗꯦꯗ ꯑꯌꯥꯝꯕꯅꯕꯨꯗꯤ ꯂꯣꯏꯔꯝꯃꯤ ꯈꯔ ꯈꯖꯤꯛꯄꯨꯗꯤ ꯋꯥꯠꯍꯧꯔꯤ ꯋꯥꯔꯕꯣ ꯁꯣꯔꯒ ꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯍꯣꯜꯂꯤꯗꯨꯕꯣ ꯋꯥꯔꯤꯅꯤ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯂꯣꯏꯁꯤꯜꯂꯒꯦ ꯄꯣꯠ ꯆꯩ ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯟꯗ꯭ꯔꯕꯗꯤ ꯂꯝꯁꯦ ꯃꯆꯤ ꯃꯆꯤ ꯃꯥꯡꯉꯒ ꯂꯩꯔꯤ ꯑꯗꯨꯅꯤꯅꯦ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯑꯃꯨꯛꯇ ꯊꯥꯖꯤꯟꯍꯧꯁꯤ ꯊꯥꯔꯁꯤ ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯑꯗꯣ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯪꯅ ꯊꯣꯡꯉꯤꯗꯨꯕꯣ ꯃꯅꯝꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯃꯈꯣꯏ ꯇꯥꯗꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯤ ꯏꯁ ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯅꯪꯅ ꯊꯣꯡꯕ ꯎꯇꯤꯗꯤ ꯐꯖꯅ ꯍꯥꯎꯕꯅꯤꯍꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯌꯤꯡꯕꯤ ꯃꯃꯣꯟ ꯇꯧꯏ ꯑꯗꯣ ꯎꯇꯤ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯕꯣꯛꯍꯣꯏꯒꯤ ꯍꯥꯟꯅ ꯈꯔ ꯄꯤꯔꯨꯆꯣꯀꯣ ꯉꯥ ꯊꯣꯡꯕꯁꯨ ꯅꯠꯇꯅ ꯎꯇꯤꯁꯦ ꯄꯤꯗꯣꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯕꯣꯛꯀ ꯄꯨꯄꯨꯒꯗꯤ ꯎꯇꯤ ꯌꯥꯝ ꯄꯥꯝꯕꯅꯤ ꯅꯪꯅ ꯊꯣꯡꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯝꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯏꯟꯖꯥꯡ ꯆꯥꯅ ꯊꯤꯜꯂꯨꯔꯒꯦ ꯑꯗꯨꯒ ꯆꯥꯛꯇꯣ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯊꯤꯔꯒ ꯆꯥꯔꯁꯤ ꯁꯤ ꯍꯥꯟꯅ ꯊꯤꯜꯂꯨꯔꯒꯦꯀꯣ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯣ ꯑꯩꯁꯨꯅꯦ ꯅꯣꯏ ꯆꯠꯈ꯭ꯔꯤꯉꯩꯗ ꯏꯔꯨ ꯑꯝꯇ ꯂꯨꯖꯊꯣꯛꯑꯝꯃꯒꯦ ꯍꯣꯏ ꯑꯌꯤꯡꯕꯤ ꯎꯇꯤ ꯊꯣꯡꯕꯗꯣ ꯍꯥꯞꯇꯨꯅ ꯁꯤ ꯌꯥꯔꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯈꯣꯏ ꯇꯥꯗ ꯌꯥꯔꯦ ꯄꯤꯔꯨꯔꯣ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯊꯝꯕꯥꯜ ꯍꯣꯏꯗ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯊꯝꯕꯥꯜ ꯍꯣꯏꯗ ꯌꯧꯔꯛꯄꯗ ꯊꯝꯕꯥꯜꯗꯨ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤꯅ ꯑꯕꯣ ꯍꯩꯃ ꯑꯌꯤꯡꯕꯤ ꯅꯪ ꯂꯥꯛꯑꯦꯗꯅ ꯍꯣꯏ ꯑꯕꯣꯛ ꯐꯤ ꯁꯨꯔꯝꯃꯤꯔꯣ ꯁꯨꯔꯝꯃꯤꯕꯅꯤꯅꯦꯍꯦ ꯅꯪ ꯄꯨꯄꯨꯒꯤ ꯈꯨꯗꯩ ꯑꯃ ꯑꯅꯤ ꯃꯣꯠꯃꯜꯂꯦ ꯍꯥꯏꯗꯅ ꯁꯨꯗꯣꯛꯑꯝꯃꯤꯕꯅꯤ ꯑꯗꯨꯒꯅꯦ ꯐꯧꯔꯝꯃꯤꯕꯁꯤꯅꯤ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯑꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯏꯟꯁꯥꯡ ꯊꯤꯜꯂꯛꯏꯔꯣ ꯍꯣꯏ ꯑꯕꯣ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯁꯨꯅ ꯊꯤꯜꯂꯛꯏꯕꯣ ꯎꯇꯤ ꯊꯣꯡꯕꯅꯦ ꯑꯕꯣ ꯎꯇꯤꯅꯦ ꯍꯥꯏꯕ ꯍꯣꯏ ꯑꯕꯣ ꯏꯁ ꯑꯗꯨꯗꯤ ꯑꯕꯣꯛꯀꯤ ꯄꯥꯝꯖꯕꯤꯅꯤ ꯅꯪ ꯄꯨꯄꯨꯁꯨ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯅꯤ ꯇꯧꯔꯤꯁꯦ ꯅꯪ ꯄꯨꯄꯨꯗꯣ ꯍꯧꯖꯤꯛꯇ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯌꯥꯝ ꯇꯧꯔꯝꯕꯅꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ ꯏꯁꯨꯅ ꯊꯤꯜꯂꯛꯏꯕꯁꯦ ꯌꯥꯝꯅ ꯐꯔꯦ ꯍꯣꯏ ꯑꯕꯣ ꯑꯩ ꯆꯥꯛꯈꯨꯝꯗ ꯊꯅꯝꯃꯒꯦꯀꯣ ꯊꯅꯝꯃꯣ ꯑꯌꯤꯡꯕꯤ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯎꯇꯤ ꯊꯣꯡꯕ ꯑꯗꯨ ꯊꯅꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯑꯕꯣ ꯆꯥꯛꯈꯨꯝꯗ ꯀꯨꯞꯁꯜꯂꯒ ꯊꯅꯝꯃꯕꯅꯤꯀꯣ ꯌꯥꯔꯦ ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯕꯣ ꯂꯣꯏꯔꯦ ꯆꯥꯛꯄꯨꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯐꯤ ꯑꯃ ꯑꯅꯤ ꯁꯤꯗ ꯁꯨꯒꯦ ꯑꯗꯨꯒꯅꯦ ꯅꯪ ꯄꯨꯄꯨ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯝꯃꯤꯕꯅꯤ ꯄꯨꯄꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣꯕꯣ ꯂꯝꯄꯥꯛꯇ ꯁꯟ ꯏꯁꯤꯡ ꯄꯤꯊꯛꯄ ꯊꯣꯛꯈꯤꯕꯅꯤ ꯆꯪꯉꯛꯑꯅꯤꯗ ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯛꯇ꯭ꯔꯤ ꯑꯕꯣ ꯑꯕꯣꯛꯈꯣꯏꯒꯤ ꯏꯟꯁꯥꯡ ꯍꯥꯟꯅ ꯊꯤꯜꯂꯨꯆꯣꯅ ꯂꯥꯛꯏꯅꯤ ꯑꯕꯣꯛꯇꯤꯅꯦ ꯅꯣꯡꯃꯒꯤ ꯑꯍꯜ ꯁꯨꯝ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯁꯨꯝ ꯁꯣꯟꯖꯜꯂꯛꯄꯁꯤꯗꯅꯦ ꯎꯇꯤ ꯊꯣꯡꯕꯒꯁꯦ ꯊꯣꯡꯉꯒ ꯍꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯟꯅꯒꯤꯅꯦ ꯑꯕꯣꯛꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯔꯝꯕꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯎꯇꯤ ꯊꯣꯡꯕ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯅꯈꯣꯏ ꯄꯨꯄꯨꯅꯒꯅꯦ ꯊꯥꯒꯠꯄꯗ ꯑꯃꯨꯛ ꯇꯣꯏꯕ ꯍꯧꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯐꯅ ꯊꯣꯡꯂꯕꯁꯨ ꯍꯥꯎꯇ꯭ꯔꯦ ꯎꯇꯤ ꯊꯣꯡꯕ ꯄꯥꯝꯈ꯭ꯔꯕ ꯅꯪꯒꯤ ꯄꯨꯄꯨꯁꯦ ꯑꯩꯅ ꯊꯣꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯌꯥꯔꯅꯤ ꯊꯣꯡꯉꯨꯔꯅꯨ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕꯤꯗꯣ ꯅꯣꯛꯏ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯗꯨꯅ ꯆꯥꯅꯤꯡꯂꯕꯁꯨ ꯊꯣꯡꯕꯗ ꯍꯥꯎꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯇꯣꯛꯏ ꯑꯩꯈꯣꯏ ꯊꯧꯕꯅ ꯍꯥꯏꯕꯗ ꯏꯁꯨꯅ ꯊꯣꯡꯕ ꯎꯇꯤꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯅ ꯇꯝꯃꯤꯅꯤ ꯉꯁꯤꯗꯤꯅꯦ ꯏꯁꯨꯅ ꯊꯣꯡꯕ ꯎꯇꯤꯁꯦ ꯃꯍꯥꯎ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯌꯤꯡꯕꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯣꯏ ꯑꯕꯣ ꯆꯠꯂꯣ ꯅꯪꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯣ ꯍꯣꯏ ꯑꯕꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯕꯣ ꯍꯣꯏ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯁꯨꯃꯥꯡꯗ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯁꯤꯠꯇꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯗꯨ ꯆꯪꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯉꯛꯅ ꯏꯅꯝꯍꯟ ꯍꯩꯃ ꯋꯥꯏ ꯁꯤꯠꯂꯝꯃꯤꯔꯣ ꯅꯪꯕꯣ ꯍꯣꯏ ꯏꯅꯝꯃ ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯏꯅꯝꯃ ꯑꯩꯅꯦ ꯌꯨꯝꯗꯒꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯠꯅꯔꯒ ꯂꯥꯛꯏꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯏꯃꯨꯡ ꯆꯪꯈꯤ ꯑꯌꯤꯡꯕꯤꯅ ꯍꯩꯃ ꯋꯥꯒ ꯑꯃꯇ ꯍꯪꯕ ꯅꯪꯍꯧꯗꯦ ꯀꯌꯥꯝ ꯀꯟꯅ ꯁꯥꯎꯅꯔ ꯂꯥꯛꯏꯖꯥꯠꯅꯣ ꯑꯌꯤꯡꯕꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯍꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯊꯧꯕꯅ ꯋꯥꯏ ꯁꯤꯠꯂꯤꯔꯣ ꯅꯪꯕꯣ ꯍꯣꯏ ꯃꯈꯣꯏ ꯇꯥꯗ ꯑꯩꯁꯨ ꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯕ ꯃꯥꯜꯂꯤ ꯅꯍꯥꯟꯃꯈꯩ ꯍꯜꯂꯛꯄꯒ ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯏꯅꯝꯃ ꯑꯍꯜ ꯂꯥꯛꯄꯅꯤ ꯏꯆꯦꯕꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯅꯨꯄꯥꯒ ꯈꯠꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯄꯜꯂꯝꯃꯤ ꯏꯆꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯏꯃꯨꯡ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯇ꯭ꯔꯤꯌꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯊꯧꯕꯗꯣ ꯏꯃꯨꯡ ꯆꯪꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ
ꯊꯧꯕ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯇꯣꯝꯕꯤꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯧꯕꯅ "ꯏꯆꯦ." ꯇꯣꯝꯕꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ "ꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯦꯗꯅ?" "ꯍꯣꯏ ꯏꯆꯦ, ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ." ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯃꯆꯦꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ. "ꯏꯕꯥꯏꯒ ꯈꯠꯅꯩꯌꯦꯅ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯏꯆꯦ?" ꯃꯆꯦ ꯇꯣꯝꯕꯤꯅ "ꯅꯕꯥꯏꯗꯣ ꯌꯨ ꯌꯥꯝ ꯊꯛꯄ, ꯑꯗꯨꯒꯤꯅꯦ ꯏꯆꯦꯒ ꯈꯠꯅꯕ." "ꯌꯨ ꯌꯥꯝ ꯊꯛꯑꯦꯕ?" "ꯊꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ." "ꯏꯕꯥꯏꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯐꯨꯔꯤꯔꯣ ꯏꯆꯦ?" "ꯍꯦꯔꯥ, ꯑꯗꯨꯗꯤ ꯐꯨꯗꯦꯗ." "ꯑꯗꯨꯃꯥꯏꯅꯒꯅꯦ ꯑꯩꯉꯣꯟꯗ ꯐꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯩꯅ ꯑꯣꯏꯅ ꯐꯨꯒꯗꯧꯔꯤꯕꯅꯤ." ꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ. ꯊꯧꯕꯅ "ꯏꯆꯦꯅ ꯐꯨꯔꯒ ꯊꯅꯝꯕꯗꯒꯤ ꯄꯥꯈꯠꯇꯅ ꯁꯤꯗ ꯆꯦꯜꯂꯛꯏꯔꯣ ꯏꯆꯦꯒꯤꯁꯦ?" "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ." "ꯏꯆꯦꯒꯤ ꯃꯑꯣꯡꯗꯨꯗ ꯁꯨꯝ ꯍꯟꯁꯤꯜꯂꯛꯑꯕ." "ꯏꯆꯦꯅ ꯂꯥꯛꯏꯁꯤꯗꯤꯅꯦ ꯅꯕꯥꯏꯗꯨ ꯈꯔ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯥ ꯈꯔ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ." "ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯄꯗꯨꯗ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ." "ꯑꯩꯅꯦ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯥꯔꯦ ꯏꯕꯨꯡꯉꯣ." "ꯑꯗꯨꯒꯤꯗꯤ ꯏꯆꯦꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯌꯨ ꯏꯆꯦ. ꯅꯕꯥꯏꯅꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯆꯠꯂꯣꯏꯗꯧꯔꯤꯕꯅꯤ, ꯌꯨ ꯊꯛꯄꯗꯣ ꯍꯦꯛ ꯐꯠꯇ꯭रिꯕ ꯐꯥꯎꯕ." "ꯍꯣꯏ ꯏꯆꯦ, ꯈꯔ ꯈꯪꯍꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ. ꯑꯗꯨꯅꯤ ꯏꯆꯦꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯁꯦ." "ꯏꯆꯦ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯈꯔ ꯌꯦꯡꯍꯧ ꯌꯥꯗ꯭ꯔꯣ? ꯃꯇꯝꯗꯨꯗꯗꯤꯅꯦ ꯅꯕꯥꯏꯗꯨ ꯊꯛꯇꯦ ꯍꯥꯏꯔꯤꯕꯅꯤꯅꯦ." "ꯏꯕꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯏꯆꯦꯅ ꯊꯥꯖꯔꯤꯕꯅꯤꯅꯦ." "ꯊꯥꯖꯔꯤꯅꯤ ꯃꯇꯝꯗꯨꯗꯗꯤ. ꯏꯆꯦꯅ ꯊꯧꯅꯥ ꯐꯔꯤꯁꯦ ꯌꯨꯝꯗ ꯈꯛꯇꯅꯤ." "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯏꯆꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯅꯪꯁꯨꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯝꯇ. ꯌꯥꯝꯅ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯁꯥꯎꯅꯤꯡ ꯂꯥꯛꯄꯅꯦ. ꯍꯧꯖꯤꯛꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯇꯥꯏꯅꯔꯛꯑꯣꯔꯕ?" "ꯑꯣ, ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ. ꯑꯌꯤꯡꯕꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯏꯅꯝꯍꯜ, ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ. ꯅꯨꯄꯥꯗ ꯉꯥ ꯂꯩꯍꯜꯂꯨꯒꯦ. ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤ." "ꯑꯌꯤꯡꯕꯤ, ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ. ꯏꯅꯝꯃꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ." "ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." "ꯍꯣꯏ." ꯑꯌꯤꯡꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯧꯕꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ. ꯑꯌꯤꯡꯕꯤꯅ "ꯃꯈꯣꯏ ꯇꯥꯗ." "ꯀꯩꯗꯧꯔꯒꯦ?" "ꯉꯥ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯔꯨꯔꯣ, ꯍꯣꯔꯦꯟ ꯊꯣꯡꯅꯅꯕ." "ꯍꯣꯏ. ꯑꯩꯅꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯨꯔꯒꯦ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ. ꯅꯥꯀꯟꯗꯅ ꯇꯣꯝꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯔꯤꯝꯇ ꯇꯧꯕꯗꯤ ꯅꯠꯇꯦ, ꯁꯨꯝ ꯐꯝꯂꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯇꯣꯝꯕꯤꯅ "ꯉꯥ ꯈꯛꯇꯔꯣ? ꯑꯇꯣꯞꯄꯗꯤ ꯀꯩꯗꯧꯕ ꯇꯥꯔꯦ?" "ꯄꯥꯟꯁꯤꯃ ꯏꯔꯣꯜꯂꯁꯦ ꯏꯅꯝꯃ." "ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯐꯩꯗꯅ. ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯍꯟꯁꯤꯀꯣ. ꯏꯅꯝꯃꯗꯤ モロꯛ ꯁꯥꯗ꯭ꯔꯗꯤ ꯍꯩꯅꯗꯦ." "ꯍꯣꯏ ꯏꯅꯝꯃ, ꯁꯥꯍꯟꯁꯤ." ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯉꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ. "ꯁꯦ, ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ." "ꯍꯩꯃꯥ, ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯦꯗ." "ꯍꯣꯏ ꯏꯆꯦ, ꯑꯩꯅ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯂꯩꯔꯛꯑꯕꯅꯤ." "ꯉꯥꯁꯨ ꯌꯥꯝꯕꯅꯤꯅ ꯐꯖꯅ ꯊꯣꯡꯉꯒ ꯍꯌꯦꯡ ꯉꯥꯔꯦꯟꯁꯨ ꯆꯥꯕ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯔꯗꯤ." "ꯍꯩ, ꯂꯣꯏꯅ ꯊꯣꯡꯕ ꯌꯥꯔꯣꯏꯅꯦ. ꯈꯔ ꯑꯃ ꯌꯥꯏꯊꯣꯛꯄꯅꯤ ꯈꯪꯗꯦ, ꯉꯧꯊꯣꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯊꯝꯃꯨ. ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯂꯣꯏꯁꯤꯟꯅꯤ ꯍꯥꯏꯕꯒꯤ ꯈꯟꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ. ꯅꯈꯣꯏꯁꯦ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ. ꯈꯔꯅꯦ ꯍꯩꯖꯤꯟ ꯁꯤꯡꯖꯤꯟꯕ ꯍꯥꯏꯕꯁꯦ ꯃꯊꯧ ꯇꯥꯏꯀꯣ." "ꯍꯣꯏ ꯏꯆꯦ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ. ꯇꯣꯝꯕꯤ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯉꯥꯗꯣ ꯈꯔ ꯑꯃ ꯌꯥꯏꯊꯣꯛꯎꯀꯣ." "ꯍꯣꯏ ꯏꯅꯝꯃ." ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ "ꯌꯦꯡꯉꯣꯏ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯀꯨꯞꯅ ꯄꯥꯟꯒꯗꯕꯅꯤ. ꯌꯨꯝ ꯄꯥꯟꯕꯁꯦ ꯂꯨꯈ꯭ꯔꯕ. ꯅꯈꯣꯏ ꯑꯅꯤꯈꯛꯇ ꯌꯨꯝ ꯑꯁꯤꯗ. ꯅꯅꯦꯝ ꯑꯃ ꯅꯀꯨ ꯑꯃ ꯂꯩꯕ ꯅꯠꯇꯦ, ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ. ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃ ꯃꯔꯨ ꯑꯣꯏꯀꯣ. ꯅꯨꯄꯤ ꯅꯪꯅꯅꯦ ꯌꯥꯝꯅ ꯍꯩꯒꯗꯕꯅꯤ. ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯂꯣꯏꯔꯦꯀꯣ, ꯌꯨꯝ ꯀꯥꯏꯔꯦ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯄꯟꯖꯥꯎ ꯁꯨꯕꯅꯤ. ꯌꯨꯝꯒꯤ ꯀꯔꯤꯒꯤꯗꯤꯅꯦ ꯅꯨꯄꯤꯅ ꯄꯨꯒꯗꯕꯅꯤꯀꯣ." ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯑꯌꯤꯡꯕꯤ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯥꯅ ꯐꯅ ꯋꯥꯈꯜ ꯇꯥꯔꯒꯁꯨ, ꯁꯨ ꯅꯣꯝꯗꯨꯅ ꯇꯧꯔꯕꯁꯨ, ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯪꯅ ꯌꯨꯝꯕꯥꯟ ꯐꯖꯅ ꯄꯥꯟꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ. ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ. ꯏꯅꯝꯃ, ꯏꯪꯈꯣꯜ ꯀꯔꯤ ꯀꯔꯥ ꯌꯨꯝꯒꯤ ꯂꯩꯀꯥꯏꯒꯤ ꯅꯪꯅꯅꯦ ꯍꯩ ꯁꯤꯡꯅ ꯂꯤꯛꯅ ꯄꯥꯟꯒꯗꯕꯅꯤ. ꯅꯨꯄꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯀꯣ." "ꯍꯣꯏ ꯏꯅꯝꯃ." "ꯏꯅꯝꯃꯅ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜꯗꯤ ꯇꯥꯏꯀꯣ?" "ꯍꯣꯏ ꯏꯅꯝꯃ, ꯇꯥꯏꯌꯦ." "ꯐꯔꯦ. ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯑꯩꯅꯦ ꯏꯕꯨꯡꯉꯣꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯨꯒꯦ." "ꯍꯣꯏ ꯏꯅꯝꯃ." ꯇꯣꯝꯕꯤꯗꯨ ꯊꯣꯛꯈꯤꯗꯨꯅ ꯃꯄꯥꯟꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ. ꯇꯣꯝꯕꯤꯅ "ꯕꯨꯡꯉꯣ." "ꯀꯩ ꯍꯥꯏꯒꯦ ꯏꯆꯦ?" "ꯅꯪꯅ ꯁꯨꯔꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ, ꯁꯦꯜꯅ ꯄꯥꯏꯕ ꯑꯃꯠꯇ ꯎꯗꯦ." "ꯍꯧꯔꯛꯑꯕ ꯏꯆꯦ ꯅꯪꯒꯤ ꯍꯧꯅꯕꯤ?" "ꯍꯧꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯆꯥꯛ ꯂꯣꯏꯍꯧꯗ꯭ꯔꯤꯕꯣ?" "ꯀꯗꯥꯏꯗꯒꯤ ꯉꯥ ꯊꯣꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ." "ꯑꯁ, ꯆꯥꯛꯇꯤ ꯂꯥꯝꯁꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ."
ꯂꯥꯝꯃꯁꯨꯅꯦ ꯈꯔꯗꯤ ꯈꯥꯡꯉꯨ. ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯞꯄꯤꯕ ꯈꯨꯇꯞꯁꯤꯒꯅꯦ ꯄꯥꯛ ꯂꯣꯏꯔꯛꯈꯤꯔꯣꯏ. ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯏꯆꯦ. ꯑꯗꯣ ꯉꯥꯏꯈꯣ, 이제 와 하게. ꯀꯩ ꯋꯥꯅꯣ 이제? ꯅꯪꯕꯨ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯒ ꯇꯣꯏꯅ ꯆꯠꯄ꯭ꯔꯣ? ꯑꯁ, ꯀꯔꯤ ꯋꯥꯍꯪꯅꯣ 이제? ꯅꯪꯅ ꯑꯃꯨꯛ ꯋꯥꯍꯪ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ. 이제ꯅ ꯍꯪꯂꯤꯕꯁꯦ ꯈꯨꯝꯃꯛꯑꯣ. ꯆꯠꯇꯦꯗ 이제. ꯑꯩꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯆꯠꯄ ꯁꯪꯗꯦ. ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯅꯪꯅ ꯍꯥꯏꯁꯦ? ꯍꯣꯏ, ꯑꯁꯦꯡꯕꯅꯦ 이제. ꯑꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ 이제ꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯗꯣꯏꯅꯣ? ꯌꯦꯡꯉꯣꯏ, ꯇꯣꯏꯅ ꯆꯠꯄ ꯌꯥꯗꯦ. ꯑꯌꯤꯡꯕꯤꯅ ꯐꯅ ꯍꯧꯔꯛꯂꯕꯁꯨ ꯈꯪꯉꯕ? ꯇꯉꯥꯏ ꯐꯗ꯭ꯔꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯕ ꯃꯇꯝꯗꯅꯦ ꯆꯠꯀꯗꯕꯅꯤ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ 이제? ꯅꯨꯄꯥꯅꯅꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯁꯦ ꯐꯠꯇꯦ. ꯑꯐꯕ ꯑꯣꯏꯒꯟꯗꯦ, ꯈꯪꯉꯕ? ꯑꯗꯨꯅꯅꯦ 이제ꯅ ꯍꯥꯏꯔꯤꯁꯦ. ꯋꯥꯈꯜ ꯇꯥꯎꯅꯤ ꯅꯪꯕꯣ. ꯍꯣꯏ. ꯌꯨꯝ ꯄꯥꯟꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯁꯨꯡꯆꯠ ꯆꯠꯇꯕ, ꯈꯪꯉꯕ? ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯌꯨꯝꯁꯨ ꯀꯥꯏꯗ꯭ꯔꯦ. ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯅꯤ. ꯍꯣꯏ 이제. ꯑꯌꯤꯡꯕꯤꯗꯤ ꯆꯠꯄ꯭ꯔꯥ? ꯃꯥꯁꯨ ꯇꯣꯏꯅ ꯆꯠꯇꯦꯗ. ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯃꯤꯔꯣꯜ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ. ꯁꯦꯡꯉꯕ꯭ꯔꯅꯤ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯀꯥꯟꯗꯗꯤ ꯆꯠꯂꯝꯒꯅꯤꯀꯣ? ꯆꯠꯂꯝꯃꯣꯏꯗ 이제. ꯑꯌꯤꯡꯕꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯇꯕꯅꯤ. ꯅꯪꯅꯕꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯊꯥꯖꯔꯤꯕ. 이제ꯅ ꯍꯥꯏꯁꯦ ꯊꯥꯖꯒꯅꯨ. ꯑꯌꯤꯡꯕꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯊꯧꯕ ꯇꯨꯃꯤꯟ ꯇꯥꯏ. ꯌꯦꯡꯉꯣꯏ, 이제ꯒꯤ 이ꯕꯨꯡꯉꯣ, ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ. ꯑꯐꯕ ꯐꯠꯇꯕ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅꯤ. ꯃꯄꯥꯝꯗ ꯄꯤꯅꯤꯡꯕ ꯄꯨꯅꯤꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ. 이제 ꯍꯣꯏꯁꯨ ꯇꯧꯔꯤꯕꯁꯤꯅꯤ. ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯖꯤꯟꯕ ꯃꯟꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦ. ꯑꯩꯅ ꯍꯥꯏꯁꯦ ꯑꯌꯤꯡꯕꯤꯅ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ. ꯅꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯁꯦ. ꯏꯃꯥ ꯑꯃ ꯏꯄꯥ ꯑꯃ ꯂꯩꯗꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯗꯤꯅꯦ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯌꯤꯡꯕꯤꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ. ꯅꯪꯅ ꯐꯅ ꯋꯥꯅ ꯁꯨꯔꯁꯨ ꯃꯥꯅ ꯐꯖꯅ ꯇꯧꯗ꯭ꯔꯕꯗꯤꯅꯦ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ. ꯑꯗꯨꯅꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯌꯤꯡꯕꯤꯗ ꯌꯥꯝꯅ ꯁꯤꯟꯅꯕ ꯌꯥꯗꯦ. ꯁꯤꯟꯅꯔꯕꯁꯨꯅꯦ ꯀꯔꯤꯗ ꯆꯪꯒꯅꯤ, ꯀꯩꯗꯧꯏ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ, ꯍꯪꯒꯗꯕꯅꯤ. ꯆꯥꯎꯆꯠ ꯆꯠꯄ ꯌꯥꯗꯦꯀꯣ. ꯊꯧꯕꯁꯨ ꯇꯞꯅ. ꯍꯣꯏ 이제. ꯐꯔꯦ. 이제ꯁꯨꯅꯦ ꯏꯃꯨꯡꯗ ꯆꯥꯛ ꯂꯣꯏꯕ ꯑꯝꯇ ꯉꯥꯏꯔꯨꯈꯤꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ. ꯊꯧꯕ ꯃꯆꯤꯟꯗ 무rum ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯃꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯑꯌꯤꯡꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯊꯧꯕꯁꯨ ꯉꯟꯇꯥꯅ ꯂꯧꯕꯨꯛ ꯆꯠꯂꯨꯕ ꯑꯗꯨ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯑꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ. ꯑꯌꯤꯡꯕꯤꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯕꯤꯔꯛꯑꯦꯗꯅ. ꯀꯥꯔꯛꯏ. ꯂꯧꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯍꯧꯔꯒꯦ? ꯂꯧꯗꯨꯕꯨꯗꯤ ꯌꯥꯝ ꯐꯔꯦ. ꯐꯧꯒꯁꯦ ꯌꯥꯝꯅ ꯊꯣꯛꯀꯗꯧꯔꯤꯕꯖꯥꯠꯅꯤ. ꯊꯕꯛ ꯆꯠꯄꯤꯗꯣꯏꯔꯣ ꯃꯈꯣꯏ ꯇꯥꯗꯕꯣ? ꯆꯠꯇꯣꯏꯅꯤ. ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏꯁꯦ. ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯁꯦꯝꯃꯝꯃꯣ, ꯑꯩ ꯆꯥꯏꯊꯔꯛꯑꯒꯦ. ꯍꯣꯏ. 이제ꯗꯤ? 이제ꯗꯤ ꯍꯧꯒꯠꯇ꯭ꯔꯤ, ꯇꯨꯝꯃꯤ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯇꯨꯝꯃꯤꯕ? ꯇꯨꯝꯃꯤ. ꯀꯣꯛ ꯍꯧꯗꯣꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯇꯨꯝꯖꯁꯅꯨꯗ, ꯇꯨꯝꯁꯤꯠ ꯐꯥꯅꯅꯕ. ꯍꯧꯗꯣꯛꯄꯤꯔꯒꯨꯝꯁꯦ. ꯑꯗꯨꯝ ꯇꯨꯝꯕ ꯄꯦꯜꯂꯀꯥꯟꯗ ꯍꯧꯒꯠꯆꯔꯛꯆꯅꯤ. ꯉꯔꯥꯡꯁꯨ ꯐꯅ ꯉꯟꯅꯗꯤ ꯇꯨꯝꯈꯤꯕꯅꯤꯗ. ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯝꯕ꯭ꯔꯥ? ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯁꯨꯅꯦ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯤ. ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯖꯤꯜꯂꯝꯃꯤ. ꯌꯥꯔꯦꯁꯦ, ꯆꯥꯏꯊꯔꯛꯑꯣ, ꯑꯩ ꯆꯥꯛ ꯁꯦꯝꯃꯛꯑꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯊꯧꯕꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ. ꯑꯌꯤꯡꯕꯤ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ. ꯑꯩꯕꯨ ꯏꯅꯝꯃꯁꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯧꯗꯣꯛꯁꯤꯔꯥ? ꯍꯧꯗꯣꯛꯑꯔꯣꯏꯒꯦꯗ, ꯇꯨꯝꯖꯔꯁꯅꯨ. ꯑꯩ ꯐꯤ ꯁꯥꯔꯒ ꯂꯩꯔꯒꯦ. ꯀꯣꯟꯅ ꯍꯧꯒꯠꯂꯛꯑꯒ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯇꯣꯝꯕꯤꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, ꯃꯇꯝꯁꯤꯗꯤ ꯌꯧꯔꯒ ꯂꯩꯔꯝꯃꯤꯗꯅ ꯇꯧꯔꯤꯁꯤꯗꯤ. 이남아, ꯍꯧꯒꯠꯂꯛꯑꯕꯣ? ꯍꯧꯒꯠꯂꯦ. 이bungoꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯔꯣ? ꯆꯠꯈ꯭ꯔꯦ 이남아. ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯆꯥꯈ꯭ꯔꯦ 이남아. ꯐꯔꯦ. ꯑꯩꯁꯨꯅꯦ 이루ꯖꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ. ꯍꯣꯏ 이남아, ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ. ꯍꯣꯏ. ꯑꯗꯣ 이남아 ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯍꯥꯏꯌꯣ 이남아. ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯂꯨꯖꯗꯦ. ꯑꯁꯥꯕꯅꯇ ꯂꯨꯖꯕ. 아다 ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯏꯁꯤꯡꯗꯣ ꯂꯨꯝꯕꯤꯕꯅꯦꯕ. ꯑꯩꯁꯦ ꯉꯔꯥꯡ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯍꯧꯗ꯭ꯔꯤ. ꯑꯏꯪꯕꯅ ꯂꯨꯖꯕꯗꯣ 이남아 ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ. ꯑꯗꯨꯅ ꯅꯪ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯂꯨꯝꯕꯤꯔꯛꯀꯦꯔꯥ? ꯍꯣꯏ 이남아, ꯑꯩ ꯂꯨꯝꯃꯨꯔꯒꯦ. ꯈꯤꯇꯪ ꯊꯨꯔꯣꯀꯣ. ꯍꯣꯏ 이남아.
ꯇꯣꯝꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ? ꯌꯥꯍꯧꯁꯨ ꯊꯦꯡꯈꯩ ꯍꯧꯒꯠꯄ, ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯨꯛ ꯂꯨꯝꯃꯣꯏ꯫ ꯃꯁꯥꯅ ꯂꯨꯝꯕ ꯍꯩꯖꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯂꯨꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯗꯨ ꯆꯪꯉꯛꯇꯨꯅ, ꯅꯪꯒꯤ ꯏꯁꯤꯡꯗꯨꯕꯨ ꯁꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯌꯤꯡꯕꯤ? ꯁꯥꯗꯤ ꯁꯥꯔꯤ ꯏꯅꯝꯃ, ꯑꯗꯨꯗ ꯈꯔ ꯁꯧꯍꯟꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯏꯁꯤꯡꯁꯤ ꯈꯇꯪ ꯂꯨꯝꯕꯗ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯈꯔ ꯊꯨꯕ ꯇꯝꯃꯨꯅꯤ ꯅꯪꯕꯣ, ꯊꯕꯛ ꯑꯊꯨ ꯑꯀꯥꯏꯒ ꯑꯃꯠꯇ ꯅꯪꯉꯔꯣꯏꯀꯣ꯫ ꯑꯌꯤꯡꯕꯤꯗꯨ ꯈꯨꯝꯗꯦ꯫ ꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯌꯥꯔꯦ, ꯁꯧꯗ꯭ꯔꯕꯁꯨ ꯈꯔꯕꯨ ꯁꯥꯔꯕꯗꯤ ꯂꯨꯖꯔꯒꯦ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯩ ꯀꯨꯏꯔꯣꯏ, ꯅꯪ ꯆꯥꯛꯇꯨ ꯊꯤꯔꯝꯃꯨꯀꯣ, ꯏꯅꯝꯃ ꯂꯥꯛꯑꯗꯕꯅꯤ꯫ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯃꯕꯅꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯏꯔꯨꯖꯊꯣꯛꯈ꯭ꯔꯦ, ꯑꯌꯤꯡꯕꯤꯗꯨ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯀꯩꯅꯣꯅꯦ ꯅꯪꯅ ꯊꯣꯡꯉꯤꯁꯤꯕꯣ ꯑꯌꯤꯡꯕꯤ? ꯏꯅꯝꯃ, ꯃꯌꯥꯟ ꯍꯦꯛꯇ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯕꯅꯤ, ꯁꯥꯒ ꯁꯥꯕꯁꯤꯗ ꯁꯤꯔ ꯍꯥꯎꯔꯅꯤ ꯍꯥꯏꯗꯅ꯫ ꯂꯩꯍꯧꯔꯤꯕꯣ? ꯍꯣꯏ ꯏꯅꯝꯃ, ꯈꯔ ꯂꯩꯍꯧꯔꯤꯌꯦ꯫ ꯌꯥꯝꯅ ꯊꯣꯡꯖꯤꯟꯒꯅꯨꯅꯦ ꯅꯪꯕꯣ, ꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯣꯔꯛꯑꯦ, ꯂꯣꯏꯅ ꯆꯥꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯍꯧꯔꯤꯕ꯫ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯊꯣꯡꯖꯤꯜꯂꯕꯗꯤ ꯌꯥꯔꯔꯣꯏ, ꯈꯤꯇꯪ ꯆꯤꯔꯤ ꯊꯣꯡꯒꯗꯕ꯫ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟ ꯂꯩ, ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯌꯤꯡꯕꯤ, ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯊꯣꯡꯉꯒ ꯃꯥꯡꯍꯜꯂꯗꯤꯅꯦ ꯌꯥꯔꯔꯣꯏ, ꯈꯖꯤꯛ ꯊꯣꯡꯉꯨꯀꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯍꯧꯔꯁꯤ ꯆꯥꯕ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯆꯥꯕ ꯐꯪꯗꯕ ꯃꯤꯗꯤꯅꯦ ꯆꯥꯕ ꯐꯪꯉꯝꯃꯣꯏꯗꯣꯏꯅꯤ, ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯦꯝꯍꯜꯂꯒ꯫ ꯇꯣꯝꯕꯤꯒꯤ ꯀꯥ ꯍꯦꯟꯅ ꯍꯩꯄꯥ ꯁꯥꯕ ꯃꯑꯣꯡꯁꯤꯗ ꯑꯌꯤꯡꯕꯤꯗꯤ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯉꯥꯡꯂꯨꯕꯗꯤ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯇꯟꯕꯅ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗꯦ꯫ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯆꯥꯅ ꯃꯈꯥ ꯑꯗꯨꯝ ꯇꯥꯏ꯫ ꯁꯤ ꯉꯥꯁꯤꯕꯨ ꯉꯔꯥꯡꯒꯤꯗꯨꯔꯣ? ꯍꯣꯏ ꯏꯅꯝꯃ, ꯉꯥꯔꯦꯟ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯈꯔ ꯈꯥꯛꯄꯅꯤ꯫ ꯉꯔꯥꯡ ꯉꯥ ꯈꯔ ꯈꯥꯛꯑꯣ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯗꯤ? ꯈꯥꯛꯑꯦ ꯏꯅꯝꯃ, ꯈꯔ ꯑꯃ ꯌꯥꯏꯊꯣꯛꯑꯒ ꯈꯔ ꯑꯃ ꯇꯥꯎꯊꯣꯛꯑꯒ ꯊꯝꯈ꯭ꯔꯦ꯫ ꯑꯇꯥꯎꯕ ꯑꯃ ꯑꯅꯤꯗ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯌꯥꯝꯅ ꯂꯤꯛꯁꯤꯟꯕꯒꯁꯨ ꯁꯥꯔꯤ ꯃꯁꯛꯁꯤꯒ꯫ ꯑꯌꯤꯡꯕꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯉꯥꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯤꯗꯨ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯕꯅꯤ, ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯪꯈꯣꯜꯁꯦ ꯃꯅꯤꯡꯁꯨ ꯃꯃꯥꯡꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯄꯤꯛ ꯊꯟꯅ ꯍꯧꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯛꯐꯝ ꯑꯣꯏꯔꯤꯕꯅꯤ, ꯂꯥꯛꯇꯅ꯫ ꯑꯌꯤꯡꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯕ, ꯀꯔꯤ ꯆꯩꯍꯧꯕ, ꯀꯔꯤ ꯍꯩꯐ ꯁꯥꯍꯧꯕ ꯍꯥꯏꯗꯅ ꯇꯧꯔꯒꯇ ꯂꯩꯔꯤ꯫ ꯃꯤꯠꯁꯦ ꯀꯨꯡꯊꯣꯛꯅ ꯅꯥꯔꯤ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯅꯈꯣꯏꯕꯨ ꯏꯪꯈꯣꯜꯁꯤꯕꯨ ꯃꯅꯥ ꯃꯁꯤꯡꯒꯗꯨꯕꯨ ꯐꯖꯅ ꯊꯥꯖꯤꯟꯕ ꯌꯥꯗ꯭ꯔꯣ? ꯏꯅꯝꯃ, ꯊꯥꯕꯅꯤ꯫ ꯁꯤꯒꯤ ꯈꯨꯊꯥꯁꯤꯅ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯃꯆꯤ ꯑꯃꯠꯇ ꯍꯥꯡꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ, ꯑꯝꯇ ꯍꯥꯡꯍꯟꯗꯅ ꯊꯥꯖꯤꯟꯒꯗꯕꯅꯤꯅꯦꯍꯦ꯫ ꯍꯥꯟꯅꯗꯤ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯩꯄꯥ ꯁꯥꯕ ꯍꯦꯟꯃꯜꯂꯕꯁꯨꯅꯦ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦꯗ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦ ꯏꯅꯝꯃ, ꯍꯣꯏ ꯊꯥꯖꯤꯟꯒꯦ ꯍꯥꯏꯕ꯫ ꯁꯦ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯃ ꯍꯥꯡꯍꯟꯕ ꯅꯠꯇꯦ, ꯂꯣꯏꯅ ꯊꯥꯖꯤꯜꯂꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯏꯪꯈꯣꯜꯁꯦ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ꯫ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯁꯨꯅꯦ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯀꯨꯏꯅ ꯄꯣꯊꯥꯔꯒ ꯂꯩꯒꯅꯨ꯫ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯁꯤꯜꯂꯨ꯫ ꯌꯣꯟꯕꯇꯪ ꯑꯣꯏꯔꯕꯁꯨꯅꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ, ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯃꯤꯒꯤ ꯌꯨꯝꯁꯦ ꯑꯁꯨꯛ ꯐꯖꯅ ꯄꯥꯟꯖꯔꯤꯕꯁꯤꯗ ꯅꯤꯡꯉꯣꯜ ꯃꯥꯅ ꯂꯥꯛꯑꯒ ꯑꯋꯣꯠ ꯑꯄꯥꯒ ꯁꯥꯔꯒ ꯌꯦꯡꯁꯤꯟꯗꯨꯅ ꯏꯅꯦꯝ ꯏꯀꯨ ꯁꯥꯔꯒ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯑꯁꯣꯏꯕꯗꯨ ꯇꯥꯛꯄꯤꯔꯕꯗꯤ ꯑꯩꯁꯨ ꯍꯔꯥꯎ ꯂꯧꯒꯗꯕ, ꯑꯗꯨꯕꯨ ꯊꯕꯛ ꯂꯩꯇꯕꯒꯤ ꯊꯑꯣꯏꯅ ꯑꯁꯣꯏꯕ ꯊꯤꯔꯒ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯁꯣꯏꯕ ꯂꯩꯇ꯭ꯔꯁꯨ ꯑꯁꯣꯏꯕ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯟꯕ, ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯁꯨ ꯉꯥꯡꯐꯝ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯟꯕꯅꯤꯅꯦ꯫ ꯌꯥꯝꯅ ꯑꯍꯜ ꯁꯥꯖꯔꯒ ꯍꯩꯄꯥꯒ ꯌꯥꯝꯅ ꯁꯥꯕꯗꯣ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯤ꯫ ꯑꯌꯤꯡꯕꯤ ꯋꯥꯈꯜꯗ ꯃꯋꯣꯟ ꯈꯜꯂꯛꯏ꯫ ꯁꯤꯗ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔꯤ, ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯀꯃꯥꯏ ꯇꯧꯔꯝꯒꯅꯤ? ꯃꯤ ꯑꯃꯇ ꯇꯤꯟꯅꯕ ꯌꯥꯔꯝꯃꯣꯏ ꯃꯥꯏ ꯃꯑꯣꯡꯁꯦ꯫ ꯑꯌꯤꯡꯕꯤ, ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯋꯥꯈꯜ ꯇꯥꯕ꯭ꯔꯣ? ꯑꯌꯤꯡꯕꯤꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯇꯣꯝꯕꯤꯅ꯫ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯏꯕꯨꯡꯉꯣ? ꯍꯣꯏ ꯏꯆꯦ, ꯏꯆꯦꯁꯨꯅꯦ ꯑꯌꯤꯡꯕꯤꯗ ꯈꯔ ꯍꯩꯖ ꯁꯤꯡꯖꯅꯕ ꯀꯔꯤꯅꯣ ꯈꯔ ꯇꯥꯛꯄꯤꯔꯝꯂꯤꯕꯅꯤ꯫
ꯍꯣꯏ ꯏꯆꯦ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯨ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯂꯝꯕꯤꯗ ꯏꯕꯥꯏ ꯊꯦꯡꯅꯔꯛꯑꯦ ꯏꯁ ꯃꯥꯒ ꯊꯦꯡꯅꯔꯛꯑꯦꯕ ꯍꯣꯏ ꯏꯆꯦ ꯀꯧꯔꯛꯄ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯔꯛꯑꯦ ꯀꯩꯗꯧꯕꯒꯤ ꯁꯥꯟꯅꯔꯛꯏꯕ ꯍꯥ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯁꯥꯟꯅꯔꯤꯅꯣꯕ ꯀꯣꯛ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯏꯆꯦ 이바이나 사는세 하이브두부 아이나 까마네 찔럭도이노 ngawrba khangde khoi chese 만디 kei haire 이바이나 마 하이 이제나 마 하이 아이디 와칼 감다 다지 마나 kei karam나 haire ino ba 이제나디 이바이나 유 thakbagi khanaraga lakpani hai aina haibdo hayo haibana de nabaina hairapdo hayo haibani 이바이나 di inega khanaraga chakhibani hai kariya mana dumaina hairiba hoi inesu yam sauri hai hojik ꯑꯗꯨꯒꯤ ꯂꯧꯕ ꯂꯥꯛꯇꯕꯅꯤ ꯏꯅꯦꯅ ꯐꯕꯒ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯌꯤꯡꯕꯤꯅ ꯋꯥꯈꯜꯗ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯦ ꯁꯤꯗꯅ ꯃꯆꯤꯟꯒ ꯊꯤꯖꯤꯟꯅꯔꯗꯅ ꯌꯨꯝ ꯄꯥꯟꯕ ꯍꯩꯕꯤ ꯌꯥꯝ ꯐꯕꯤ ꯅꯨꯄꯤꯒ ꯁꯥꯔꯗꯅ ꯑꯩꯅ ꯈꯪꯉꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯗꯤꯅꯦ ꯌꯨꯝ ꯄꯥꯟꯕ ꯍꯩꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯨꯝ ꯊꯨꯒꯥꯏꯒꯗꯕ ꯅꯨꯄꯤꯅꯤ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯃꯅꯥ ꯑꯃꯇ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯗ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯇꯧꯗꯦ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕꯒꯤꯗꯤ ꯅꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯈꯨꯠꯇ ꯂꯥꯛꯇꯟꯁꯤꯕꯨ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕ ꯉꯥꯡꯕꯒꯤ ꯆꯤꯟꯈꯛ ꯐꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯄꯥꯅꯨꯄꯥ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯕꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯅꯪꯒꯤ ꯅꯕꯥꯏꯗꯣ ꯃꯥꯅ ꯑꯣꯏꯗꯕ ꯆꯤꯟ ꯊꯤꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯛꯑꯒ ꯃꯗꯨꯗ ꯅꯪꯅ ꯊꯥꯖꯔꯒ ꯂꯥꯛꯏꯕ ꯅꯪꯒꯤ ꯅꯀꯣꯛꯁꯤꯁꯨꯅꯦ ꯄꯪꯈ꯭ꯔ ꯄꯣꯠꯅꯤ ꯃꯥꯒꯤꯁꯨ ꯃꯌꯨ ꯊꯛꯄ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯃꯥꯡꯗꯅꯦ ꯏꯀꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯛꯏꯕ ꯈꯪꯉꯕ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯔꯒꯅꯦ ꯑꯩꯉꯣꯟꯗꯅꯦ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯏꯕꯅꯤ ꯃꯥꯒꯤꯗꯣ ꯊꯧꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯏꯕꯥꯏꯅ ꯑꯃ ꯍꯥꯏ ꯏꯆꯦꯅ ꯑꯃ ꯍꯥꯏ ꯍꯣ ꯑꯗꯣ ꯅꯕꯥꯏꯅ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯆꯨꯝꯕ ꯑꯁ ꯏꯆꯦ ꯑꯩ ꯈꯪꯖꯗ꯭ꯔꯦꯗ ꯃꯈꯣꯏ ꯇꯥꯗ ꯉꯥꯔꯤ ꯂꯩꯇꯕꯅꯤ ꯍꯣꯔꯦꯟ ꯉꯥꯔꯤ ꯈꯤꯇ ꯌꯥꯎꯕꯤꯔꯛꯑꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯇꯥꯡꯁꯤꯗ ꯍꯩꯃꯥ ꯂꯩꯇꯕꯒꯤꯅꯦ ꯍꯩ ꯅꯣꯏꯕꯨ ꯉꯥꯔꯤꯗꯨꯕꯨ ꯍꯩꯅ ꯍꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯉꯔꯥꯡꯒ ꯏꯔꯣꯜꯂꯤꯗꯣ ꯉꯥꯔꯤꯗꯣ ꯌꯥꯝ ꯌꯥꯝꯃꯜꯂꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯁꯤꯜꯂꯕꯗꯤꯅꯦ ꯈꯥꯡꯕ ꯂꯥꯛꯄ ꯑꯝꯇ ꯉꯝꯃꯔꯣꯏ ꯆꯥꯛꯈꯨꯝ ꯄꯨꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯔꯁꯨ ꯍꯩꯁꯤꯡꯒꯗꯕꯅꯤ ꯏꯃꯨꯡ ꯑꯃ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯂꯩ ꯅꯨꯄꯥꯅ ꯐꯅ ꯁꯨꯔꯁꯨ ꯅꯨꯄꯤꯅ ꯍꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯑꯌꯤꯡꯕꯤ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩ ꯊꯧꯕꯅ ꯑꯩ ꯆꯪꯉꯒꯦ ꯏꯆꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯑꯌꯤꯡꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈꯤ ꯇꯣꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯛꯏꯅꯣ ꯈꯪꯗꯦ ꯁꯣꯝꯗꯅ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯤ ꯑꯁ ꯑꯗꯨꯒ ꯃꯥꯅ ꯏꯕꯨꯡꯉꯣꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯒ ꯂꯣꯏ ꯍꯥꯏꯗꯣꯔꯛꯇꯅ ꯑꯩ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯧꯁꯤꯅ ꯈꯪꯉꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯑꯣꯏꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯂꯣꯠꯂꯤꯕꯅꯦꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯊꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯔꯛꯏꯕ ꯋꯥꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯁꯨ ꯃꯥꯜꯂꯤꯕꯅꯤ ꯏꯕꯥꯏꯅꯗꯤ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯗꯕꯅꯤ ꯑꯗꯨꯅꯤ ꯏꯅꯝꯃꯅ ꯑꯩꯈꯣꯏꯗꯅꯦ ꯏꯀꯥꯏꯗꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯕꯨ ꯍꯥꯏꯕꯗ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯤꯁꯨ ꯅꯠꯇꯦ ꯁꯨꯝ ꯐꯖꯕ ꯋꯥꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯍꯌꯦꯡ ꯂꯨꯁꯜꯂꯛꯑꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ ꯑꯁꯦꯡꯕꯅ ꯀꯔꯤꯅꯣꯗꯣ ꯇꯧꯔꯒ ꯋꯥꯔꯤ ꯑꯃ ꯅꯤꯡꯊꯤꯅ ꯁꯥꯗꯣꯛꯇꯕ ꯌꯥꯔꯣꯏ ꯏꯅꯝꯃꯅꯕꯨ ꯆꯨꯝꯃꯁꯨ ꯑꯃꯅꯕꯨ ꯂꯥꯜꯂꯁꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯤꯅ ꯋꯥ ꯃꯊꯛ ꯈꯛꯇ ꯊꯝꯈꯤꯗꯣꯏꯅꯤ ꯑꯍꯜ ꯂꯃꯟ ꯄꯟꯗꯕꯁꯦ ꯀꯨꯁꯤꯔꯥꯁꯤ ꯇꯧꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯈꯤꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯈꯣꯏ ꯇꯥꯗ ꯐꯠꯇꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯃꯔꯝ ꯆꯥꯗꯅ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧ ꯇꯧꯁꯟꯕꯁꯨ ꯐꯠꯇꯦ ꯏꯅꯝꯃꯕꯨ ꯑꯩꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯃꯔꯝꯕꯨ ꯆꯥꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯃꯔꯝ ꯆꯥꯗ꯭ꯔꯒꯅꯅꯦ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯏꯕꯥꯏꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯏꯕꯥꯏꯗꯨꯗꯪ ꯂꯥꯛꯄꯗꯣ ꯉꯥꯏꯔꯁꯤ ꯍꯣꯏ ꯃꯈꯣꯏ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯣꯏ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ
ꯃꯄꯥꯟꯗꯅ ꯇꯣꯝꯕꯤ ꯃꯥꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯒ ꯊꯔꯣꯒꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤꯅ "ꯑꯦ, ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯃꯥꯏꯅ?" ꯊꯣꯏꯅꯨꯅ ꯉꯛꯅ "ꯏꯆꯦꯗꯤ ꯁꯤꯗ ꯀꯃꯥꯏꯅ?" "ꯆꯦꯍꯟ, ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯗꯤ ꯀꯃꯥꯏꯅꯅꯣꯕ? ꯅꯈꯣꯏ ꯑꯅꯤꯅꯒ ꯍꯧꯅꯗꯅꯒ ꯂꯥꯛꯏꯁꯤꯕꯣ?" "ꯀꯩꯅꯣ ꯏꯆꯦ, ꯃꯐꯝꯁꯦ ꯏꯄꯥꯝꯅꯤ ꯀꯩꯅꯣ." "ꯑꯗꯨꯅꯦ, ꯑꯁꯤꯕꯨ ꯋꯥꯍꯪꯅꯦꯅ ꯉꯥꯎꯔꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯍꯟꯁꯦ." "ꯑꯗꯣ ꯏꯆꯦ, ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣꯕ? ꯉꯁꯤ ꯂꯥꯛꯏꯔꯣ? ꯏꯇꯩꯒ ꯄꯨꯟꯅ ꯂꯥꯛꯏꯔꯣ? ꯏꯇꯩ ꯀꯥꯏꯅꯣ?" "ꯏꯆꯦ ꯑꯍꯟꯒꯤ ꯐꯤꯖꯣꯜꯁꯦ ꯂꯥꯛꯄꯒꯤ ꯐꯤꯖꯣꯜ ꯃꯥꯟꯗꯦ." "ꯍꯣꯏꯅꯦ, ꯅꯨꯃꯤꯠ 4-5ꯅꯤꯃꯨꯛ ꯁꯨꯔꯦ ꯌꯨꯝꯁꯤꯗ ꯂꯩꯕ." "ꯑꯦ, ꯑꯗꯨꯒ ꯏꯆꯦꯗꯤ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯗꯕ?" "ꯀꯃꯥꯏ ꯍꯥꯏꯗꯣꯔꯤꯒꯦ? ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤꯁꯦ." "ꯄꯨꯛ ꯐꯠꯇꯕꯒꯤ ꯅꯠꯇꯦꯀꯣ?" "ꯑꯣ, ꯈꯪꯖꯔꯦ ꯏꯆꯦ, ꯑꯩꯈꯣꯏ ꯈꯪꯖꯔꯤ." ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯊꯔꯣꯅ "ꯑꯩꯈꯣꯏ ꯆꯦꯌꯥꯏ ꯏꯕꯥꯅꯤ ꯍꯥꯏꯅꯔꯒ ꯄꯨꯟꯅ ꯂꯥꯛꯏꯅꯤ. ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯏꯄꯥꯝꯗꯅꯦ ꯄꯨꯟꯅ ꯂꯩꯁꯦ ꯍꯥꯏꯗꯅ, ꯂꯩꯃꯤꯟꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ." "ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅ, ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯗꯕ ꯀꯨꯏꯔꯦ." "ꯆꯦꯆꯧꯕꯤꯗꯤ ꯀꯔꯝ ꯀꯥꯟ ꯐꯥꯎ ꯂꯩꯗꯣꯏꯅꯣ?" "ꯅꯣꯏꯅ ꯂꯩꯕ ꯃꯇꯝ ꯐꯥꯎ ꯂꯩꯗꯣꯏꯅꯤ ꯏꯆꯦꯁꯨ." "ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯅꯦ ꯇꯧꯔꯤꯁꯦ." "ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ. ꯑꯗꯨꯅꯦ, ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯃꯃꯝꯗ ꯌꯨꯝ ꯄꯥꯟꯅꯕꯗꯒꯤ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯄꯨꯟꯗꯕ, ꯂꯩꯃꯤꯟꯅꯗꯕ. ꯑꯗꯨꯅ ꯃꯇꯝ ꯐꯪꯉꯤꯉꯩꯁꯤꯗꯅꯦ ꯍꯔꯥꯎꯅ ꯂꯩꯍꯧꯁꯤ." "ꯑꯗꯨꯅꯦ ꯏꯆꯦ." "ꯑꯗꯣ ꯀꯩꯅꯣ, ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯗ꯭ꯔꯣ? ꯀꯨꯏꯅ ꯂꯥꯛꯇꯕꯗꯨꯗ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ." "ꯁꯤꯈꯛꯁꯨ ꯅꯠꯇꯤꯌꯦ, ꯏꯪꯈꯣꯜꯁꯤꯡꯁꯦ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯆꯦꯌꯥꯏ?" "ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯏꯀꯣꯛ ꯀꯣꯛꯄ ꯃꯥꯜꯂꯦ ꯑꯩꯁꯨ ꯎꯕꯗꯁꯨ." "ꯑꯗꯨꯅꯦ ꯆꯦꯌꯥꯏ." "ꯑꯣ, ꯀꯣꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯔꯕꯅꯤ. ꯄꯣꯠ ꯆꯩꯒꯥꯁꯦ ꯐꯖꯅ ꯑꯝꯇ ꯊꯥꯅꯤ ꯈꯪꯗꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤꯗ ꯍꯧꯖꯤꯛꯇ ꯆꯩꯔꯝꯃꯤꯕꯁꯦ. ꯌꯨꯝꯕꯥꯟ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯗꯅ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯥꯖꯜꯂꯣ ꯍꯥꯏꯗꯅ. ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯊꯣꯛꯑꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯀꯅꯨ, ꯅꯪꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯜꯂꯨ ꯍꯥꯏꯗꯅ. ꯏꯆꯦꯅꯅꯦ ꯃꯧꯗꯨꯗ ꯆꯩꯔꯝꯃꯤꯕꯅꯤ." "ꯑꯗꯨꯅꯦ, ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯅꯤ." "ꯀꯩꯅꯣ, ꯑꯩꯈꯣই ꯃꯧꯁꯤꯕꯨ ꯌꯥꯝ ꯇꯜꯂꯖꯥꯠꯂꯣ? ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯔꯖꯥꯠꯂꯣ ꯏꯆꯦ?" "ꯑꯗꯨꯅꯤꯅꯦꯍꯦ, ꯑꯩꯈꯣꯏꯅ ꯑꯣꯏꯕꯅꯤ, ꯃꯥꯗꯤ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ?" "ꯌꯥꯔꯣꯏ. ꯈꯪꯗꯦ, ꯑꯩꯒꯤ ꯆꯤꯟꯁꯤꯅꯅꯦ ꯉꯥꯡꯐꯝꯒꯤ ꯉꯥꯡꯐꯝ ꯉꯥꯛꯇ. ꯑꯍꯜ ꯂꯃꯟꯒ ꯂꯩꯇꯕꯁꯤꯗ ꯃꯥꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯒ ꯂꯩꯔꯕ? ꯂꯩꯕ ꯇꯥꯕꯅꯤꯗꯅ, ꯉꯥꯡꯕꯤ ꯆꯩꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯨꯁꯤꯔꯥꯁꯤꯗ." "ꯑꯦ, ꯑꯩꯈꯣই ꯂꯩꯔꯤꯉꯩꯗꯕꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯗꯤ ꯌꯥꯔꯣꯏꯗ. ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ." "ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯕ ꯍꯩꯇ꯭ꯔꯕꯗꯤꯅꯦ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄꯅꯤ ꯏꯆꯦ. ꯑꯩꯈꯣꯏ ꯑꯁꯨꯛꯌꯥꯝꯅ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅꯒ ꯇꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ." ꯇꯣꯝꯕꯤꯅ "ꯑꯩꯁꯨꯅꯤ ꯅꯍꯥꯟꯗꯒꯤ ꯂꯩꯔꯒꯅꯦ ꯁꯨꯃꯥꯡꯁꯤꯗ ꯀꯔꯤ ꯁꯣꯏꯔꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ." "ꯃꯥꯅꯤ ꯏꯆꯦ, ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ. ꯑꯗꯨꯅꯤ, ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ. ꯃꯧ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯕ ꯇꯥꯕ. ꯑꯗꯨꯅꯤ, ꯃꯧ ꯃꯥꯅꯅꯦ ꯀꯨꯁꯤ ꯇꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣই ꯂꯩꯔꯤꯉꯩꯗ. ꯑꯗꯨꯅꯤ, ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ, ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯥꯅꯤ, ꯏꯃꯥ ꯏꯄꯥꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ." "ꯃꯥꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯑꯗꯨ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯃ ꯐꯥꯎꯕ ꯍꯩꯄꯥ ꯁꯥꯃꯟꯗꯅ ꯏꯃꯨꯡꯁꯦ ꯃꯥꯒ ꯄꯥꯟꯅꯗꯨꯅ ꯄꯥꯟꯅꯕ ꯉꯝꯗ꯭ꯔꯦ. ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯐꯥꯎꯕꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ. ꯃꯈꯣꯏ 3 ꯁꯨꯔꯕ. ꯃꯁꯤꯁꯨ ꯂꯦꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤ. ꯃꯈꯣꯏꯅ ꯂꯥꯛꯑꯒꯕꯨ ꯂꯦꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁ, ꯃꯈꯣꯏꯅ ꯍꯩꯄꯥ ꯁꯥꯗꯅ ꯌꯨꯝꯁꯦ ꯃꯈꯥꯗꯥꯡ ꯑꯣꯟꯒꯗꯕꯗꯣ, ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯃꯊꯥꯕꯨ ꯌꯥꯝ ꯁꯥꯏꯗ. ꯅꯠꯇꯦ, ꯑꯩꯕꯨ ꯏꯄꯥꯝꯗ ꯃꯇꯝ ꯈꯔ ꯆꯠꯂꯒ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯔꯅꯦ." ꯑꯌꯤꯡꯕꯤꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯆꯦ 3 ꯅꯤꯡꯉꯣꯜ ꯑꯐꯥꯎꯕꯤꯁꯤꯡ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤꯗꯤ ꯊꯣꯏꯅ ꯈꯟꯗꯦ. ꯃꯤꯒꯤ ꯏꯃꯨꯡꯗꯕꯨ ꯌꯦꯡꯁꯤꯟꯕ, ꯃꯤꯒꯤ ꯑꯁꯣꯏꯕꯗꯕꯨ ꯈꯟꯕ,
ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯗꯨꯅ ꯎꯕ ꯉꯝꯗꯕ ꯃꯆꯦ ꯑꯍꯨꯝ ꯑꯗꯨꯅ ꯊꯧꯕꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯝꯅ ꯄꯥꯜꯂꯝꯃꯤ, ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ, ꯆꯩꯅꯤꯡꯕꯗ ꯆꯩ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫